ꯃꯌꯥꯝ ꯑꯩꯈꯣꯏ ꯁꯦꯅꯤꯌꯔ ꯁꯤꯇꯤꯖꯦꯟꯁ ꯍꯣꯝ ꯀꯣꯡꯕ ꯅꯣꯡꯊꯣꯡꯕꯝ ꯂꯩꯀꯥꯏꯗꯨꯗ ꯃꯌꯥꯝ ꯂꯩꯖꯔꯤꯀꯣ ꯑꯗꯣ ꯍꯧꯖꯤꯛꯁꯦ ꯃꯌꯥꯝ ꯏꯪꯊꯝꯊꯥ ꯌꯧꯁꯤꯜꯂꯛꯑꯦ ꯏꯪꯊꯝꯊꯥ ꯌꯧꯁꯤꯜꯂꯛꯄ ꯍꯥꯏꯁꯦ ꯍꯣꯏ ꯍꯧꯖꯤꯛ ꯆꯦꯛꯅ ꯂꯩꯕ ꯌꯨꯝ ꯀꯣ ꯆꯦꯛꯅ ꯁꯥꯕ ꯌꯨꯝꯗꯒꯗꯤ ꯍꯣꯏ ꯁꯥꯔꯝꯕ ꯌꯥꯏ ꯑꯗꯣ ꯂꯩꯕꯥꯛꯅ ꯁꯥꯕ ꯑꯗꯨꯗꯨꯒ ꯑꯩꯈꯣꯏꯒꯤ ꯂꯝꯍꯥꯡ ꯑꯦꯔꯤꯌꯥ ꯍꯥꯏꯇꯥꯔꯦ ꯂꯝꯍꯥꯡ ꯑꯦꯔꯤꯌꯥꯗ ꯂꯩꯕ ꯃꯐꯝꯗꯗꯤ ꯍꯧꯖꯤꯛꯁꯦ ꯏꯪꯕ ꯍꯧꯔꯕꯅꯦ ꯑꯗꯣ ꯉꯁꯤꯁꯦ ꯃꯌꯥꯝ ꯃꯅꯤꯄꯨꯔ ꯀ꯭ꯔꯤꯌꯦꯁꯟꯁ ꯂꯣꯟꯗ꯭ꯔꯤꯅ ꯑꯩꯈꯣꯏ ꯁꯤꯡꯃꯩꯊ꯭ꯔꯤꯁꯤꯒ ꯂꯣꯏꯅꯖꯗꯨꯅ ꯂꯩꯕ ꯑꯗꯨꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯃꯌꯥꯝꯒꯤ ꯀꯝꯄꯣꯔꯅꯆꯤꯡꯕ ꯕ꯭ꯂꯦꯡꯀꯦꯠꯅꯆꯤꯡꯕ ꯐꯤꯔꯣꯜ ꯀꯌꯥ ꯑꯃ ꯁꯨꯕꯒꯤ ꯁꯥꯔꯚꯤꯁ ꯄꯤꯕꯤꯕ ꯑꯗꯨꯒꯨꯝꯕ ꯃꯅꯤꯄꯨꯔ ꯀ꯭ꯔꯤꯌꯦꯁꯟꯁ ꯂꯣꯟꯗ꯭ꯔꯤ ꯇꯥꯛꯌꯦꯜ ꯏꯟꯗꯁꯇ꯭ꯔꯤꯌꯦꯜ ꯁ꯭ꯇꯦꯠꯇ ꯂꯩꯕꯗꯣ ꯑꯗꯣ ꯃꯈꯣꯏꯅ ꯑꯩꯈꯣꯏꯒꯤ ꯉꯁꯤ ꯁꯦꯅꯤꯌꯔ ꯁꯤꯇꯤꯖꯦꯟꯁ ꯍꯣꯝ ꯀꯣꯡꯕ ꯅꯣꯡꯊꯣꯡꯕꯝ ꯂꯩꯀꯥꯏꯗ ꯂꯩꯕꯤꯔꯤꯕ ꯏꯃꯥ ꯏꯕꯦꯜꯁꯤꯡꯁꯤꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯒꯤ ꯑꯔꯩꯕ ꯕ꯭ꯂꯦꯡꯀꯦꯠꯁꯤꯡ ꯍꯥꯏꯇꯥꯔꯦ ꯃꯌꯥꯝ ꯑꯩꯈꯣꯏꯒꯤ ꯑꯔꯩꯕ ꯕ꯭ꯂꯦꯡꯀꯦꯠ ꯍꯥꯏꯁꯦ ꯃꯌꯥꯝ ꯑꯍꯜ ꯂꯃꯟꯁꯤꯡꯁꯤꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯒꯤ ꯕ꯭ꯂꯦꯡꯀꯦꯠ ꯃꯌꯥꯝ ꯑꯃ ꯂꯩꯒꯗꯣꯏꯅꯤꯀꯣ ꯏꯪꯊꯝꯊꯥ ꯂꯥꯛꯄ ꯃꯇꯝꯁꯤꯗꯩꯁꯤꯗ ꯕ꯭ꯂꯦꯡꯀꯦꯠ ꯃꯌꯥꯝ ꯑꯃ ꯆꯪꯒꯗꯣꯏꯅꯤꯀꯣ ꯑꯗꯨꯒꯤ ꯕ꯭ꯂꯦꯡꯀꯦꯠ ꯃꯌꯥꯝꯁꯦ ꯑꯔꯩꯕꯈꯩ ꯈꯣꯝꯖꯤꯟꯖꯔꯦ ꯑꯗꯨꯗꯨꯒ ꯉꯁꯤꯁꯦ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯤ ꯀ꯭ꯔꯤꯌꯦꯁꯟꯁ ꯂꯣꯟꯗ꯭ꯔꯤꯁꯤꯅ ꯀꯟꯅ ꯑꯩꯈꯣꯏ ꯁꯨꯕꯒꯤ ꯊꯕꯛꯁꯦ ꯇꯧꯕꯤꯔꯤꯅꯤꯀꯣ ꯑꯗꯣ ꯃꯌꯥꯝꯗ ꯑꯩꯈꯣꯏ ꯏꯃꯥ ꯏꯕꯦꯜ ꯃꯌꯥꯝꯗꯨꯒꯤ ꯕ꯭ꯂꯦꯡꯀꯦꯠꯁꯤꯡ ꯑꯗꯨꯁꯨ ꯈꯨꯠꯁꯤꯟꯅꯖꯒꯦ ꯑꯗꯨꯗꯨꯒ ꯃꯅꯤꯄꯨꯔ ꯀ꯭ꯔꯤꯌꯦꯁꯟꯁ ꯂꯣꯟꯗ꯭ꯔꯤꯅ ꯄꯤꯔꯤꯕ ꯁꯥꯔꯚꯤꯁꯁꯤꯡ ꯑꯗꯨꯁꯨ ꯃꯌꯥꯝꯗ ꯈꯪꯍꯟꯖꯒꯦ ꯑꯗꯨꯗꯨꯒ ꯍꯦꯟꯅ ꯅꯨꯡꯉꯥꯏꯕ ꯄꯥꯎ ꯀꯌꯥ ꯑꯃꯁꯨ ꯉꯁꯤꯒꯤ ꯂꯥꯏꯚ ꯑꯁꯦ ꯑꯩꯁꯦ ꯇꯥꯍꯟꯖꯒꯦ ꯃꯗꯨꯗꯤ ꯍꯣꯠꯄꯨ ꯍꯣꯠꯅꯔꯒꯗꯤ ꯃꯌꯥꯝ ꯑꯩꯈꯣꯏꯒꯤ ꯄꯨꯝꯅꯃꯛ ꯐꯪꯉꯤ ꯍꯣꯠꯅꯗ꯭ꯔꯒꯗꯤ ꯐꯪꯗꯦ ꯍꯥꯏꯕꯒꯤ ꯃꯇꯥꯡꯁꯤꯗꯁꯨ ꯃꯌꯥꯝꯗ ꯑꯦꯋꯥꯔꯅꯦꯁ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯄꯤꯅꯕ ꯃꯌꯥꯝꯗ ꯍꯣꯠꯅꯖꯒꯦ ꯃꯌꯥꯝꯗꯣ ꯃꯩꯁꯦ ꯈꯤꯇꯪ ꯍꯥꯏꯗꯤ ꯍꯣꯝꯁꯦ ꯃꯩ ꯃꯝꯒꯗ꯭ꯔꯥ ꯈꯪꯗꯦꯅꯦ ꯉꯁꯤꯁꯦ ꯃꯩꯁꯦ ꯃꯨꯠꯄ꯭ꯔꯥ ꯈꯪꯗꯦ ꯑꯩꯈꯣꯏꯒꯤ ꯀꯣꯡꯕ ꯅꯣꯡꯊꯣꯡ ꯂꯩꯀꯥꯏꯗꯅꯤ ꯃꯌꯥꯝ ꯑꯩꯈꯣꯏ ꯂꯩꯖꯩꯁꯦ ꯃꯝꯒꯗꯧ ꯃꯥꯜꯂꯤ ꯑꯗꯣ ꯃꯩ ꯃꯝꯗꯅꯕ ꯑꯝꯇ ꯁꯤꯟꯖꯒꯦ ꯑꯗꯣ ꯒꯥꯔꯤꯁꯨ ꯏꯌꯥꯝꯕꯁꯨ ꯂꯝꯕꯤꯗ ꯂꯥꯛꯑꯦꯅ ꯍꯥꯏꯕꯅꯦꯕꯀꯣ ꯁꯤ ꯂꯥꯛꯏ ꯁꯣꯏꯗꯣꯏꯔꯥ ꯈꯪꯗꯦ ꯑꯣꯀꯦ ꯂꯥꯛꯑꯦ ꯄꯣꯠ ꯆꯩꯁꯤꯡꯁꯦ ꯃꯌꯥꯝ ꯃꯅꯤꯡꯗ ꯌꯥꯎꯔꯝꯒꯗꯧ ꯃꯥꯜꯂꯦ ꯊꯥꯡꯗꯣꯛꯃꯤꯟꯅꯁꯦ ꯑꯗꯨꯒ ꯊꯥꯡꯗꯣꯛꯃꯤꯟꯅꯕ ꯍꯥꯏꯁꯦ ꯑꯩꯈꯣꯏꯒꯤ ꯕ꯭ꯂꯦꯡꯀꯦꯠꯁꯤꯡꯗꯣ ꯑꯩꯈꯣꯏ ꯀꯃꯥꯏ ꯍꯥꯞꯄꯅꯣ ꯍꯥꯏꯕꯗꯨꯁꯨ ꯌꯦꯡꯃꯤꯟꯅꯁꯤꯀꯣ ꯃꯩꯁꯦ ꯃꯝꯗꯦ ꯃꯩ ꯃꯝꯃꯦ ꯃꯩ ꯊꯥꯡꯒꯠꯆꯒꯦ ꯃꯅꯤꯡꯗ ꯍꯥꯞꯄꯤꯔꯣ ꯏꯌꯥꯝꯕꯁꯦ ꯀꯩꯅꯣ ꯇꯧꯒꯦ ꯃꯥꯏꯛ ꯑꯝꯇ ꯍꯥꯞꯄꯛꯀꯦꯀꯣ ꯌꯥꯕ ꯏꯌꯥꯝꯕ ꯕꯥꯁꯨꯟꯔꯥꯖ ꯇꯔꯥꯃꯛꯆꯔꯤ ꯑꯩꯈꯣꯏꯒꯤ ꯉꯁꯤꯒꯤ ꯑꯩꯈꯣꯏ ꯀꯨꯏꯔꯦ ꯃꯇꯝ ꯀꯌꯥꯒꯤ ꯃꯃꯥꯡꯗꯒꯤ ꯑꯗꯨꯝ ꯃꯇꯦꯡ ꯄꯥꯡꯅꯔꯒ ꯂꯥꯛꯄꯅꯦ ꯏꯌꯥꯝꯕꯁꯤꯒ ꯃꯔꯨꯑꯣꯏꯅ ꯍ꯭ꯌꯨꯃꯦꯅꯤꯇꯤꯒꯤ ꯊꯕꯛ ꯊꯧꯔꯝꯁꯤꯡ ꯂꯥꯛꯄ ꯃꯇꯝꯗ ꯃꯔꯨꯑꯣꯏꯅ ꯑꯍꯜ ꯂꯃꯟꯁꯤꯡꯁꯤꯒꯤ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯕ꯭ꯂꯦꯡꯀꯦꯠ ꯀꯌꯥ ꯑꯃ ꯑꯩꯈꯣꯏ ꯑꯣꯜ ꯑꯦꯖ ꯍꯣꯝꯗ ꯂꯩꯕꯤꯕ ꯑꯩꯈꯣꯏꯒꯤ ꯁꯤꯡꯃꯩꯊ꯭ꯔꯤꯁꯤꯒ ꯂꯣꯏꯅꯖꯗꯨꯅ ꯂꯩꯕ ꯑꯣꯜ ꯑꯦꯖ ꯍꯣꯝ ꯀꯌꯥꯒꯤ ꯕ꯭ꯂꯦꯡꯀꯦꯠ ꯀꯌꯥ ꯑꯃ ꯁꯨꯕꯗ ꯑꯆꯧꯕ ꯃꯇꯦꯡ ꯄꯥꯡꯕꯤꯈꯤꯕ ꯏꯌꯥꯝꯕꯅꯤ ꯑꯗꯣ ꯏꯌꯥꯝꯕꯁꯤꯒꯤ ꯉꯁꯤꯒꯤ ꯊꯧꯖꯥꯜꯗꯒꯤ ꯍꯥꯏꯇꯥꯔꯦ ꯁꯦꯅꯤꯌꯔ ꯁꯤꯇꯤꯖꯦꯟꯁ ꯍꯣꯝ ꯀꯣꯡꯕꯁꯤꯒꯤꯁꯨ ꯉꯁꯤ ꯕ꯭ꯂꯦꯡꯀꯦꯠ ꯌꯥꯝꯂꯕ ꯕ꯭ꯂꯦꯡꯀꯦꯠ ꯀꯌꯥ ꯑꯃ ꯍꯧꯖꯤꯛ ꯃꯁꯤ ꯁꯨꯕꯒꯤ ꯊꯕꯛ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯊꯤꯟꯕ ꯂꯥꯛꯏꯅꯤ ꯏꯌꯥꯝꯕ ꯃꯁꯤꯡꯁꯦ ꯀꯌꯥꯃꯨꯛꯀꯗꯤ ꯑꯣꯏ ꯍꯥꯏꯕꯗꯨꯇꯪ ꯍꯥꯏꯕꯤꯌꯨꯅꯦ 55 55 ꯕ꯭ꯂꯦꯡꯀꯦꯠ ꯑꯣꯏꯗꯣꯏ 57ꯅꯤ 57 ꯑꯣꯏꯅꯦ 55ꯅꯦ ꯄꯨꯔ 57 ꯑꯣꯏꯔꯝꯕ 57 ꯑꯣꯏ ꯂꯩꯔꯝꯃꯦꯕ ꯊꯣꯡꯁꯨ ꯑꯝꯇꯪ ꯊꯤꯟꯕꯤꯌꯨꯅꯦ ꯃꯤ ꯂꯩꯕ꯭ꯔꯥ ꯑꯝꯇꯪ ꯌꯦꯡꯕꯤꯌꯨ ꯑꯩ ꯄꯥꯎꯗꯤ ꯄꯤꯗ꯭ꯔꯤꯕ ꯑꯩꯈꯣꯏ ꯂꯥꯛꯏꯁꯦ ꯉꯁꯥꯏ ꯕ꯭ꯂꯥꯡꯀꯦꯠꯇꯣ ꯊꯤꯜꯂꯛꯑꯣ ꯂꯥꯛꯑꯣ ꯈꯔ ꯊꯦꯡꯈ꯭ꯔꯦ ꯃꯅꯤꯡ ꯍꯟꯖꯤꯟꯗ꯭ꯔꯁꯨ ꯑꯗꯨꯝ ꯌꯥꯔꯗ꯭ꯔꯥ ꯁꯤ ꯑꯗꯨꯝ ꯊꯥꯡꯖꯤꯜꯂꯁꯦ ꯑꯩ ꯃꯅꯤꯡ ꯍꯟꯖꯤꯟꯗ꯭ꯔꯁꯨ ꯌꯥꯅꯤꯀꯣ ꯈꯤꯇꯪ ꯍꯟꯖꯤꯜꯂꯒꯗꯤ ꯀꯣꯟꯅ ꯀꯩꯅꯣ ꯇꯧꯅꯤ ꯍꯟꯖꯤꯟꯕꯤꯔꯣ ꯑꯩꯁꯨ ꯂꯥꯛꯑꯦ ꯏꯌꯥꯝꯕ ꯂꯥꯏꯔꯅꯤ ꯁꯤꯅ ꯊꯥꯡꯉꯁꯤ ꯀꯥꯟꯗꯤ ꯊꯥꯡꯖꯤꯜꯂꯁꯤꯔꯥ ꯅꯪ ꯄꯨꯔꯣ ꯑꯩ ꯏꯌꯥꯝꯕꯗꯣ ꯁꯨꯕ ꯃꯇꯝꯗ ꯁꯨꯝ ꯀꯩꯀꯩ ꯑꯋꯥꯕ ꯅꯨꯡꯉꯥꯏꯕ ꯃꯌꯥꯝꯗꯣ ꯈꯤꯇꯪ ꯇꯝꯕꯤꯌꯨꯅꯦ ꯑꯩ ꯁꯤ ꯇꯛ ꯊꯝꯃꯝꯒꯦꯀꯣ ꯑꯗꯨꯝ ꯊꯕꯛ ꯇꯧ ꯑꯗꯨꯝ ꯂꯤꯕꯤꯌꯣ ꯀꯩꯅꯣꯅꯤ ꯃꯃꯥꯡꯗꯒꯤꯁꯨ ꯑꯩꯈꯣꯏꯅ ꯇꯧꯔꯒ ꯑꯗꯨꯝ ꯂꯥꯛꯑꯦ ꯃꯌꯥꯝꯒꯤ ꯁꯨꯃꯥꯏꯅ ꯑꯍꯜ ꯂꯃꯟꯁꯤꯡꯒꯤ ꯁꯤꯒꯨꯝꯕ ꯁꯦꯕꯥ ꯑꯃ ꯇꯧꯕ ꯐꯪꯕ ꯍꯥꯏꯕꯁꯤ ꯑꯁꯦꯡꯕꯗꯤ ꯏꯁꯣꯔꯒꯤ ꯊꯧꯖꯥꯜꯅꯦ ꯍꯥꯏꯇꯥꯔꯦ ꯏꯁꯣꯔꯅ ꯀꯩꯅꯣ ꯇꯧꯕꯅꯦꯅ ꯈꯜꯂꯒ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯀꯩꯅꯣꯅꯤꯗ ꯊꯕꯛ ꯁꯨꯕꯗ ꯐꯅ ꯋꯥꯖꯔꯒꯁꯨꯀꯣ ꯑꯍꯟꯁꯤꯡꯁꯤꯅ ꯍꯣꯔꯦꯟ ꯁꯤꯒꯤ ꯄꯣꯠꯁꯤ ꯑꯩ ꯏꯁꯥꯃꯛꯅꯐꯧꯗ ꯍꯥꯏꯐꯦꯠ ꯁꯨꯞꯄꯗ ꯅꯨꯡꯉꯥꯏꯕ ꯄꯣꯠꯁꯦ ꯑꯍꯟꯁꯤꯡꯁꯦ ꯍꯣꯔꯦꯟ ꯅꯨꯡꯉꯥꯏꯖꯕꯗꯣꯀꯣ ꯍꯣꯏ ꯌꯥꯝ ꯄꯦꯟꯖꯒꯗꯕ ꯑꯩꯈꯣꯏꯅ ꯄꯩꯁా ꯇꯥꯜꯂꯤꯅꯦꯅ ꯆꯍꯤ ꯆꯨꯞꯄ ꯇꯥꯜꯂꯒ ꯂꯩꯔꯤꯁꯦ ꯀꯅꯥꯒꯨꯝꯕ ꯂꯩꯖꯗꯕꯀꯣ ꯃꯥꯅꯦ ꯑꯍꯜ ꯂꯃꯟ ꯇꯔꯥ ꯀꯨꯟꯅ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯖꯅ ꯅꯣꯡꯃ ꯍꯔꯥꯎ ꯅꯣꯛꯆꯔꯒ ꯂꯩꯕ ꯐꯪꯕꯒꯁꯤ ꯌꯥꯝꯅ ꯃꯃꯜ ꯌꯥꯝꯈ꯭ꯔꯖꯥꯠꯅꯤ ꯍꯥꯏꯇꯥꯔꯦ ꯃꯥꯅꯦ ꯕ꯭ꯂꯦꯡꯀꯦꯠꯁꯦ ꯏꯌꯥꯝꯕ ꯁꯨꯝ ꯐꯧꯕ ꯈꯣꯠꯄꯗꯒꯗꯤ ꯌꯥꯝꯃꯟꯗꯅ ꯄ꯭ꯔꯣꯕ꯭ꯂꯦꯝꯒꯨꯝꯕ ꯊꯣꯛꯄ꯭ꯔꯣ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯀꯃꯥꯏꯅ ꯇꯧꯋꯤ ꯊꯣꯛꯑꯦ ꯉꯁꯤꯁꯦ ꯀꯩꯅꯣꯅꯤ ꯂꯥꯏꯕꯛ ꯊꯤꯕꯗꯒꯤ ꯅꯣꯡꯁꯨ ꯑꯃꯨꯛ ꯆꯨꯁꯜꯂꯨꯔꯦ ꯃꯔꯛꯇ ꯇꯥꯛꯌꯦꯜꯁꯦ ꯄꯨꯡ 11:30 ꯑꯗꯨꯋꯥꯏꯗꯒꯤꯅ ꯄꯨꯡ 2 ꯐꯥꯎꯁꯦ
ꯑꯩꯈꯣꯏ ꯅꯨꯡꯁꯥ ꯊꯣꯛꯎꯗ꯭ꯔꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯑꯩꯅ ꯂꯧꯊꯣꯛꯑꯒ ꯍꯤꯇꯔ ꯑꯣꯏꯅ ꯑꯃꯨꯛ ꯊꯥꯔꯒꯦꯅ ꯍꯤꯇꯔ ꯑꯃꯨꯛ ꯊꯥꯔꯨꯔꯀꯥꯟꯗ ꯅꯨꯡꯁꯥ ꯑꯃꯨꯛ ꯏꯁꯣꯔꯅ ꯆꯥꯟꯕꯗꯒꯤꯀꯣ ꯍꯤꯇꯔ ꯍꯥꯏꯗꯤ ꯉꯁꯥꯏꯒꯤ ꯅꯣꯡ ꯇꯥꯔꯒꯁꯨ ꯀꯪꯍꯟꯕ ꯌꯥꯕꯒꯤ ꯀꯪꯍꯟꯕ ꯁꯤꯁꯇꯦꯝꯁꯦ ꯌꯥꯕꯒꯤ ꯁꯤꯁꯇꯦꯝꯁꯦ 55,000ꯅꯤꯅ ꯑꯩꯅ ꯍꯤꯇꯔ ꯊꯥꯔꯒ ꯍꯦꯛ ꯀꯪꯍꯜꯂꯒꯗꯤ ꯀꯣꯁ ꯐꯦꯛꯇꯔꯁꯤꯁꯨ ꯌꯥꯝꯅ ꯃꯥꯅꯦ ꯀꯣꯁꯂꯤ ꯑꯣꯏꯒꯗꯧꯕꯀꯣ ꯍꯣꯏ ꯍꯣꯏ ꯑꯗꯨꯅ ꯑꯩꯅ ꯅꯨꯡꯁꯥꯗ ꯃꯩ ꯉꯥꯏꯍꯥꯛ ꯍꯥꯏꯁꯦ ꯍꯧꯖꯤꯛꯇꯤ ꯄ꯭ꯔꯤꯄꯦꯗ ꯂꯣꯏ ꯑꯣꯟꯈ꯭ꯔꯦ ꯄ꯭ꯔꯤꯄꯦꯗ ꯂꯣꯏ ꯑꯣꯜꯂꯃꯤꯅ ꯑꯗꯨꯅ ꯑꯩꯅ ꯃꯩ ꯌꯥꯎꯗꯅ ꯍꯤꯇꯔ ꯌꯥꯎꯗꯅ ꯀꯪꯍꯟꯕ ꯌꯥꯅꯕ ꯍꯣꯠꯅꯕꯗ ꯉꯥꯏꯍꯥꯛꯇꯪ ꯅꯣꯡ ꯃꯪꯉꯨꯗꯅ ꯑꯩꯗꯤ ꯉꯁꯤꯁꯦ ꯀꯪꯉꯔꯣꯏꯗ꯭ꯔꯥ ꯍꯤꯇꯔ ꯊꯥꯒꯠꯂꯒꯦꯅ ꯊꯥꯒꯠꯄ ꯍꯧꯔꯨꯔꯕꯅꯦ ꯑꯗꯨ ꯏꯁꯣꯔꯅ ꯆꯥꯟꯗꯅ ꯀꯩꯅꯣ ꯑꯃꯨꯛ ꯅꯨꯡꯁꯥ ꯊꯣꯛꯂꯛꯇꯅꯀꯣ ꯅꯨꯡꯁꯥꯅ ꯑꯣꯏꯅ ꯀꯪꯍꯜꯂꯒ ꯄꯨꯔꯛꯑꯦ ꯍꯥꯏꯇꯥꯔꯦ ꯕ꯭ꯂꯦꯡꯀꯦꯠꯁꯦ ꯑꯩꯈꯣꯏꯅ ꯃꯃꯥꯡꯗ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯒꯤ ꯑꯩꯈꯣꯏꯒꯤ ꯃꯣꯡꯁꯥꯡꯒꯩ ꯑꯣꯜ ꯑꯦꯖ ꯍꯣꯝꯒꯤꯗꯒ ꯁꯨꯈꯤꯕ ꯃꯌꯥꯝꯗꯣ ꯑꯗꯨꯃꯥꯏꯅꯒꯗꯤ ꯀꯩꯅꯣꯅꯤ ꯁꯤꯅ ꯌꯥꯝ ꯍꯦꯜꯂꯤꯅꯦ ꯌꯥꯝꯅ ꯉꯁꯤ ꯌꯥꯝꯕꯗꯤ ꯁꯤꯅ ꯍꯦꯜꯂꯦ ꯕꯠ ꯁꯤꯅꯤꯌꯔ ꯁꯤꯇꯤꯖꯟ ꯑꯩ ꯉꯁꯤꯐꯥꯎꯗ ꯑꯩꯈꯣꯏꯅ ꯁꯨꯔꯤꯁꯤ ꯌꯥꯝ ꯌꯥꯝꯃꯦꯀꯣ ꯍꯣꯏ ꯌꯥꯝ ꯌꯥꯝꯃꯦꯗꯤ ꯑꯣꯜ ꯑꯦꯖ ꯍꯣꯝꯒꯤꯕꯨ ꯑꯣꯏꯔꯣ ꯑꯗꯒꯤ ꯑꯣꯔꯐꯥꯟ ꯍꯣꯝꯒꯤꯕꯨ ꯑꯣꯏꯔꯣ ꯁꯨꯔꯛꯄ ꯃꯌꯥꯝꯁꯤꯗ ꯁꯤꯒꯤ ꯁꯤꯅꯤꯌꯔ ꯁꯤꯇꯤꯖꯟ ꯍꯣꯝ ꯀꯣꯡꯕꯒꯤ ꯃꯦꯟꯇꯦꯅꯦꯟꯁꯁꯦ ꯁꯤꯃꯨꯛ ꯅꯥꯜꯂꯝꯕꯗꯤ ꯑꯩ ꯊꯦꯡꯅꯗ꯭ꯔꯤ ꯍꯥꯏꯗꯤ ꯃꯆꯨꯁꯦ ꯌꯥꯝ ꯃꯣꯠꯄꯗꯣ ꯁꯤꯁꯤꯅ ꯌꯥꯝ ꯅꯥꯜꯂ ꯂꯩꯔꯝꯃꯦ ꯁꯨꯔꯤꯕ ꯄꯣꯠꯁꯤꯁꯨ ꯑꯩꯈꯣꯏꯅꯁꯨ ꯍꯥꯏꯖꯕꯅꯦ ꯌꯥꯝꯕ ꯃꯃꯥꯡꯗ ꯏꯍꯥꯟ ꯍꯥꯟꯅ ꯑꯩꯈꯣꯏꯅ ꯁꯨꯅꯅꯕ ꯇꯥꯔꯒꯦꯠ ꯇꯧꯋꯤꯗꯅ ꯁꯤꯃꯤꯇ꯭ꯔꯤꯁꯤꯒꯁꯨ ꯃꯥꯅꯤ ꯃꯥꯅꯤ ꯁꯤꯒꯤ ꯍꯣꯝꯁꯤꯒꯁꯨ ꯑꯍꯥꯟꯕ ꯈꯪꯅꯔꯛꯄ ꯃꯇꯥꯡ ꯃꯣꯕꯥꯏꯜ ꯅꯝꯕꯔꯒꯗꯤ ꯂꯩꯅꯔꯒ ꯀꯥ ꯍꯦꯟꯅ ꯅꯛꯅꯗ꯭ꯔꯤꯉꯩ ꯃꯅꯨꯡꯗꯣ ꯑꯗꯨꯗ ꯑꯩꯈꯣꯏꯅ ꯍꯥꯏꯖꯔꯨꯕꯗ ꯏꯌꯥꯝꯕ ꯍꯣꯏꯁꯤꯅ ꯑꯩꯈꯣꯏꯒꯤꯗꯤ ꯑꯗꯨꯝ ꯑꯦꯕ꯭ꯔꯤꯗꯦ ꯁꯨꯗꯦ ꯍꯥꯏꯕꯗ ꯌꯥꯝꯕꯅ ꯁꯨꯝ ꯅꯥꯟꯅ ꯂꯩ ꯍꯥꯏꯅ ꯏꯆꯦ ꯍꯣꯏ ꯑꯗꯩꯗꯤ ꯏꯅꯦ ꯍꯣꯏ ꯂꯩꯔꯤꯕ ꯃꯌꯥꯝꯁꯤꯅ ꯁꯦꯕꯥ ꯐꯖꯅ ꯇꯧꯕꯤ ꯍꯥꯏꯅ ꯑꯩꯈꯣꯏ ꯍꯥꯏꯔꯛꯄꯗꯒꯤ ꯁꯨꯗꯅ ꯇꯣꯛꯈꯤꯕꯅꯦꯕꯀꯣ ꯆꯪꯁꯤ ꯑꯗꯣ ꯍꯟꯗꯛꯇꯤ ꯅꯝꯗꯅ ꯍꯥꯏꯇꯥꯔꯦ ꯏꯌꯥꯝꯕ ꯍꯣꯏ ꯑꯩꯈꯣꯏ ꯆꯪꯗꯅ ꯅꯝꯗꯅ ꯑꯝꯇ ꯁꯨꯡꯇꯗꯤ ꯁꯨꯖꯒꯦ ꯑꯝꯇꯪ ꯃꯣꯠꯄ ꯅꯥꯟꯕ ꯁꯨꯖꯒꯦꯅ ꯊꯤꯗꯅ ꯑꯗꯣ ꯌꯥꯝꯅ ꯑꯩꯈꯣꯏꯅꯁꯨ ꯈꯜꯂꯦꯕ ꯁꯦꯕꯥꯅꯤ ꯈꯜꯂꯒ ꯌꯥꯕꯤꯌꯣꯅ ꯑꯩꯅ ꯏꯌꯥꯝꯕꯁꯤꯁꯨ ꯍꯥꯏꯔꯤꯅꯦꯕ ꯅꯠꯇꯦ ꯑꯩꯅ ꯉꯁꯤꯐꯥꯎꯗ ꯆꯠꯂꯒ ꯁꯨꯔꯛꯄ ꯃꯐꯝꯁꯦ ꯌꯥꯝꯈ꯭ꯔꯦꯀꯣ ꯍꯣꯏ ꯊꯦꯡꯅ ꯃꯐꯝꯁꯦ ꯆꯠꯇꯅ ꯑꯩꯈꯣꯏꯅ ꯍꯣꯏ ꯁꯨꯔꯨꯕꯁꯦ ꯍꯣꯏ ꯁꯤꯃꯨꯛ ꯋꯦꯜ ꯃꯦꯟꯇꯦꯟ ꯇꯧꯔꯒ ꯂꯩꯔꯝꯕꯁꯦ ꯑꯩ ꯊꯦꯡꯅꯩ ꯑꯩ ꯉꯁꯤ ꯀꯣꯡꯕꯒꯤ ꯁꯤꯅꯤꯌꯔ ꯁꯤꯇꯤꯖꯟ ꯍꯣꯝꯁꯤꯗ ꯂꯦꯞꯄꯤ ꯍꯥꯏꯕꯒꯤ ꯑꯩ ꯍꯥꯏꯖꯤꯟꯕ ꯅꯠꯇꯕ ꯁꯨꯔꯤꯁꯦ ꯑꯩ ꯏꯁꯥ ꯂꯧꯕ ꯂꯥꯛꯄꯗ ꯅꯠꯇꯅ ꯁꯨꯔꯤꯁꯤꯁꯨ ꯏꯁꯥꯅ ꯁꯨꯔꯛꯄꯅꯦꯕ ꯏꯁꯥꯅ ꯁꯨꯔꯛꯄꯅꯤꯅ ꯑꯩ ꯃꯃꯥꯡꯒꯤꯁꯨ ꯏꯁꯥꯅ ꯁꯨꯈꯤꯕꯅꯤꯅ ꯈꯪꯉꯦꯕ ꯍꯣꯏ ꯀꯌꯥꯝ ꯃꯣꯠꯂꯝꯃꯤ ꯑꯗꯨꯒ ꯀꯌꯥꯝ ꯁꯦꯡꯉꯝꯃꯤ ꯍꯥꯏꯕꯒꯤ ꯄꯣꯠꯇꯣ ꯌꯥꯝ ꯅꯥꯟꯅ ꯂꯩꯔꯝꯃꯤ ꯑꯗꯨꯅ ꯍꯥꯏꯕꯗꯤ ꯑꯍꯜ ꯂꯃꯟꯁꯤꯡꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯏꯪꯅ ꯆꯤꯛꯅ ꯅꯨꯡꯉꯥꯏꯅ ꯂꯩꯔꯝꯒꯅꯤ ꯍꯥꯏꯕꯁꯦ ꯉꯁꯤ ꯄꯣꯠ ꯁꯨꯔꯤꯕ ꯄꯣꯠꯁꯤꯅ ꯑꯩ ꯈꯪꯉꯦ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯏꯌꯥꯝꯕ ꯁꯨꯝ ꯍꯟꯗꯛꯁꯦ ꯑꯩꯈꯣꯏꯒꯤ ꯀꯃꯥꯏꯅ ꯇꯧꯔꯤ ꯃꯅꯤꯄꯨꯔ ꯃꯌꯥꯝꯅ ꯃꯅꯤꯄꯨꯔ ꯀ꯭ꯔꯤꯌꯦꯁꯟꯁ ꯂꯣꯟꯗ꯭ꯔꯤꯗꯒꯁꯦ ꯍꯧꯖꯤꯛꯀꯥꯟ ꯑꯗꯨꯝ ꯐꯤ ꯁꯨꯕꯒꯤ ꯑꯗꯨꯝ ꯍꯥꯏꯕꯤꯔꯛꯏꯕ꯭ꯔꯥ ꯑꯩꯈꯣꯏꯅꯕꯨꯗꯤ ꯃꯌꯥꯝꯅ ꯏꯟ ꯀꯦꯁ ꯑꯩꯈꯣꯏ ꯑꯍꯜ ꯂꯃꯟꯒꯤ ꯁꯦꯕꯥ ꯐꯪꯕꯤꯔꯤꯕ ꯃꯅꯤꯄꯨꯔ ꯀ꯭ꯔꯤꯌꯦꯁꯟꯁ ꯂꯣꯟꯗ꯭ꯔꯤꯒꯤ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯁꯤꯗꯩꯁꯤꯗ ꯏꯌꯥꯝꯕ ꯁꯤꯗꯩꯁꯤꯗ ꯏꯟ ꯀꯦꯁ ꯑꯩꯈꯣꯏ ꯄꯤꯛꯑꯞ ꯅꯠꯇ꯭ꯔꯒꯅ ꯗ꯭ꯔꯣꯞ ꯅꯠꯇ꯭ꯔꯒꯅ ꯑꯗꯣꯝꯅ ꯊꯤꯟꯕꯤꯔꯛꯀꯦ ꯍꯥꯏꯔꯒꯁꯨ ꯑꯦꯅꯤ ꯇꯥꯏꯝ ꯁꯔꯚꯤꯁꯁꯦ ꯑꯗꯨꯝ ꯄꯤꯔꯤ ꯍꯥꯏꯕꯁꯤꯃꯗꯤ ꯑꯩꯈꯣꯏ ꯃꯃꯥꯡꯗꯁꯨ ꯍꯧꯅ ꯊꯥꯒꯠꯆꯈ꯭ꯔꯦ ꯑꯗꯣ ꯍꯧꯖꯤꯛꯀꯥꯟꯁꯦ ꯁꯔꯚꯤꯁꯁꯦ ꯀꯃꯥꯏꯅ ꯇꯧꯔꯤ ꯈꯤꯇꯪ ꯍꯥꯏꯕꯤꯌꯨ ꯉꯁꯤꯁꯦ ꯑꯩꯅ ꯁꯤꯡꯖꯃꯩ 360ꯒꯤ ꯂꯥꯏꯐꯁꯤꯒꯤ ꯈꯨꯗꯣꯡꯆꯥꯕꯁꯤ ꯂꯧꯔꯒ ꯑꯩꯒꯤ ꯕꯤꯖꯤꯅꯦꯁ ꯑꯩꯒꯤ ꯐꯤ ꯁꯨꯕꯒꯤ ꯄꯣꯠꯁꯦ ꯄ꯭ꯔꯃꯣꯁꯟ ꯇꯧꯒꯦ ꯍꯥꯏꯕꯒꯤ ꯋꯥꯈꯟꯗꯤ ꯑꯩꯉꯣꯟꯗ ꯌꯥꯎꯗ꯭ꯔꯦ ꯍꯣꯏ ꯑꯗꯨꯒ ꯑꯩꯅ ꯉꯁꯤ ꯇꯧꯖꯔꯤꯁꯤꯗꯤ ꯇꯁꯦꯡꯅ ꯑꯍꯜ ꯂꯃꯟ ꯃꯌꯥꯝꯁꯤꯒꯤ ꯑꯩꯅ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯇꯧꯔꯒ ꯂꯥꯛꯄ ꯑꯗꯨꯃꯥꯏꯅ ꯊꯥ ꯈꯨꯗꯤꯡꯒꯤ ꯇꯧꯕ ꯑꯗꯨꯃꯥꯏꯅ ꯍꯧꯖꯤꯛꯁꯦ ꯇꯔꯄꯣꯟ ꯂꯣꯏꯈ꯭ꯔꯦ ꯃꯦꯔꯥ ꯊꯥꯒꯤ ꯍꯧꯔꯛꯑꯀꯥꯟꯁꯤꯗ ꯗꯤꯋꯥꯂꯤ ꯅꯪꯅꯕ ꯐꯤ ꯑꯃꯣꯠ ꯑꯀꯥꯏꯁꯤꯡꯁꯦ ꯑꯩꯈꯣꯏꯅ ꯂꯣꯏꯅ ꯁꯨꯗꯣꯛꯅꯕ ꯃꯇꯝꯁꯤꯗ ꯑꯍꯜ ꯂꯃꯟꯁꯤꯡꯁꯤꯒꯤ ꯑꯩꯅ ꯅꯪꯕ ꯃꯈꯩ ꯁꯤꯗ ꯅꯠꯇꯅ ꯑꯇꯣꯞꯄ ꯍꯣꯝꯁꯨ ꯑꯅꯪꯕꯉꯩꯗꯤ ꯑꯩꯅ ꯆꯤꯜꯂꯛꯇ꯭ꯔꯤꯉꯩꯒꯤ ꯃꯃꯥꯡꯁꯤꯗ ꯍꯣꯏ ꯁꯨꯗꯣꯛꯆꯍꯧꯒꯦꯅ ꯇꯧꯕꯅꯤ ꯑꯗꯨ ꯇꯧꯔꯤꯕ ꯂꯥꯏꯐꯁꯤꯒꯤ ꯈꯨꯗꯣꯡꯆꯥꯕ ꯃꯇꯦꯛ ꯑꯃꯈꯛꯇꯪ ꯍꯥꯏꯕꯤꯌꯨ ꯂꯧꯖꯔꯒ ꯍꯥꯏꯕꯤꯌꯨ ꯑꯩꯈꯣꯏ ꯁꯤꯡꯖꯃꯩ 360 ꯍꯥꯏꯕꯁꯤꯗꯤ ꯃꯌꯥꯝꯒꯤ ꯄ꯭ꯂꯦꯠꯐꯣꯝꯅꯤ ꯃꯥꯅꯤ ꯑꯗꯩ ꯃꯌꯥꯝꯒꯤ ꯍꯥꯏꯗꯤ ꯁꯤꯗ ꯎꯔꯒ ꯁꯤꯒꯤ ꯃꯌꯥꯝ ꯁꯤꯗꯩꯁꯤꯗ ꯆꯪꯉꯒ ꯕꯤꯖꯤꯅꯦꯁ ꯃꯌꯥꯝ ꯑꯃ ꯃꯌꯥꯝꯒꯤ ꯑꯣꯏꯕ ꯄ꯭ꯂꯦꯠꯐꯣꯝꯅꯤꯅ ꯐꯤ ꯁꯨꯕ ꯍꯥꯏꯕꯁꯤ ꯑꯩꯗ ꯅꯠꯇꯅ ꯑꯇꯣꯞꯄ ꯃꯌꯥꯝ ꯑꯃꯁꯨ ꯍꯥꯏꯗꯤ ꯆꯥꯛ ꯍꯤꯟꯖꯥꯡ ꯌꯣꯟꯕ ꯃꯌꯥꯝ ꯑꯃꯁꯨ ꯆꯥꯛ ꯍꯤꯟꯖꯥꯡ ꯌꯣꯟꯕ ꯃꯌꯥꯝ ꯑꯃꯁꯨ ꯑꯗꯨꯝ ꯍꯥꯏꯗꯤ ꯇꯧꯔꯤꯅꯦ ꯄꯨꯂꯞ ꯄ꯭ꯔꯣꯃꯣꯁꯟꯁꯤ ꯄꯨꯂꯞ ꯇꯧꯔ ꯇꯧꯔꯤꯅꯦ ꯂꯥꯛꯄꯅꯤꯅ ꯑꯩꯈꯣꯏꯁꯦ ꯄ꯭ꯔꯖꯥ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯗꯅ ꯃꯅꯤꯄꯨꯔ ꯀ꯭ꯔꯤꯌꯦꯁꯟ ꯂꯣꯟꯗ꯭ꯔꯤꯅꯦꯁꯦ ꯀꯥꯎꯊꯣꯛꯈꯤꯗꯅ ꯁꯤꯡꯖꯃꯩ 360 ꯂꯣꯟꯗ꯭ꯔꯤ ꯍꯥꯏꯅ ꯆꯍꯤ ꯑꯃ ꯃꯌꯥꯝ ꯃꯤꯅ ꯈꯪꯕꯤꯔꯝꯃꯦꯕ ꯁꯤꯡꯖꯃꯩ 360 ꯂꯣꯟꯗ꯭ꯔꯤꯔ ꯑꯩꯁꯨ ꯍꯣꯏ ꯃꯥꯅꯤ ꯑꯗꯨꯝ ꯍꯥꯏꯕ ꯑꯩ ꯁꯦꯝꯗꯣꯛꯇ꯭ꯔꯦꯕ ꯀꯩꯒꯤꯅꯣꯗ ꯑꯩ ꯑꯗꯨꯅ ꯑꯣꯏꯅ ꯍꯦꯟꯅ ꯈꯪꯒꯠꯂꯛꯄ ꯃꯁꯤꯡꯅ ꯌꯥꯝꯃꯛꯇꯅ ꯑꯗꯨꯒ ꯃꯔꯛꯇ ꯑꯇꯣꯞꯄ ꯂꯣꯟꯗ꯭ꯔꯤꯒꯤ ꯑꯦꯗꯚꯔꯇꯥꯏꯁ ꯇꯧꯔꯛꯄ ꯌꯥꯎꯔꯛꯄꯗꯒꯤ ꯃꯥꯅꯤ ꯇꯠꯄꯗꯣ ꯍꯦꯛ ꯌꯥꯎꯔꯛꯄꯗꯒꯤ ꯃꯣꯏꯁꯦ ꯑꯩꯈꯣꯏꯅ ꯇꯧꯔꯝꯕ ꯁꯥꯔꯚꯤꯁꯁꯤꯡꯁꯦ ꯑꯗꯨ ꯑꯣꯏꯔꯕꯣꯏ ꯑꯃꯨꯛ ꯅꯤꯡꯈꯤꯗꯅ ꯍꯣꯏ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯑꯩꯒꯤꯕꯨꯗꯤ ꯕꯤꯖꯤꯅꯦꯁꯁꯦ ꯍꯟꯊꯗꯅ ꯂꯩꯕꯅꯤꯅꯀꯣ ꯀꯩꯁꯨ ꯑꯩꯅ ꯑꯗꯨꯝ ꯂꯦꯞꯇꯅ ꯑꯗꯨꯝ ꯁꯨꯔ ꯂꯩꯕ ꯍꯣꯏ ꯕꯠ
ꯑꯩꯈꯣꯏꯒꯤ ꯀꯁꯇꯃꯔꯁꯤꯡꯁꯤꯅ ꯑꯩꯈꯣꯏꯗꯤ ꯁꯣꯏꯗꯅ ꯑꯗꯨꯗ ꯄꯤꯁꯜꯂꯨꯔꯦꯅꯦ ꯑꯗꯨꯗ ꯄꯤꯔꯨꯔꯦꯅꯦ ꯍꯥꯏꯕꯒꯤ ꯀꯩꯅꯣꯁꯦ ꯈꯔꯁꯤꯁ ꯈꯔ ꯊꯣꯛꯈ꯭ꯔꯦꯕꯀꯣ ꯑꯗꯨꯅ ꯉꯁꯤꯒꯤ ꯂꯥꯏꯚꯁꯤꯗ ꯑꯩꯅ ꯈꯨꯗꯣꯡꯆꯥꯕ ꯃꯇꯦꯡ ꯈꯛꯇꯪ ꯂꯧꯖꯔꯒꯀꯣ ꯑꯩꯅ ꯃꯌꯥꯝꯗ ꯍꯥꯏꯖꯗꯣꯏꯁꯦ ꯀꯔꯤꯒꯨꯝꯕ ꯑꯗꯣꯝꯅ ꯐꯣꯟ ꯇꯧꯔꯒ ꯐꯤ ꯁꯨꯕꯒꯤ ꯑꯣꯔꯗꯔ ꯇꯧꯕꯤꯔꯤꯕ ꯃꯐꯝꯁꯦ ꯁꯤꯅ ꯀꯔꯤꯒꯨꯝꯕ ꯃꯅꯤꯄꯨꯔ ꯀ꯭ꯔꯤꯌꯦꯁꯟ ꯑꯣꯏꯔꯝꯃꯒꯗꯤ ꯗꯕꯜꯗ 300 ꯄꯤꯅ ꯍꯥꯏꯔꯛꯀꯅꯤ ꯑꯗꯨꯒ ꯀꯤꯡ ꯁꯥꯏꯖꯅ 350ꯅꯦꯅ ꯍꯥꯏꯔꯛꯀꯅꯤ ꯂꯧꯕ ꯑꯩ ꯏꯁꯥꯃꯛꯁꯦ ꯁꯤꯅ ꯂꯥꯛꯀꯅꯤ ꯊꯤꯟꯕꯁꯨ ꯑꯩ ꯏꯁꯥꯃꯛꯅ ꯂꯥꯛꯀꯅꯤ ꯑꯇꯣꯞꯄꯅ ꯍꯦꯛ ꯂꯥꯛꯑꯗꯤ ꯃꯅꯤꯄꯨꯔ ꯀ꯭ꯔꯤꯌꯦꯁꯟ ꯅꯠꯇ꯭ꯔꯦ ꯑꯣꯟꯅꯔꯦ ꯍꯥꯏꯕꯁꯦ ꯃꯌꯥꯝ ꯈꯪꯕꯤꯌꯨ ꯑꯩꯅ ꯃꯌꯥꯝꯒꯤ ꯁꯦꯕꯥ ꯇꯧꯖꯔꯛꯏꯁꯤ for the past 3 years ꯑꯩ ꯃꯤ ꯈꯨꯗꯤꯡ ꯑꯩꯅ ꯁꯨꯕ ꯐꯤ ꯈꯨꯗꯤꯡꯃꯛ ꯑꯩ ꯏꯁꯥꯅ ꯂꯧꯕ ꯆꯠꯂꯤ ꯑꯗꯨꯒ ꯊꯤꯟꯕ ꯑꯩ ꯏꯁꯥꯅ ꯊꯤꯟꯕ ꯆꯠꯂꯤ ꯃꯃꯜꯁꯦ ꯂꯨꯄꯥ 100ꯒ 150ꯒꯁꯦ ꯃꯃꯥꯡꯒꯤ ꯆꯍꯤ 2.5 ꯑꯩ ꯍꯣꯡꯗ꯭ꯔꯤ ꯍꯟꯗꯛ ꯍꯣꯡꯉꯒꯦꯅ ꯂꯦꯞꯄꯤ ꯑꯗꯨꯕꯨ ꯉꯁꯤꯒꯤ ꯀꯩꯅꯣꯁꯤꯗꯒꯤ ꯁꯤꯡꯖꯃꯩ 360 ꯀꯁꯇꯃꯔꯅꯤ ꯍꯥꯏꯕꯒꯤ ꯑꯇꯣꯞꯄ ꯗꯤꯁꯀꯥꯎꯟ ꯑꯃ ꯑꯩꯅ ꯑꯗꯨꯝ ꯍꯥꯟꯅꯗꯒꯤ ꯄꯤꯖꯔ ꯂꯥꯛꯄꯁꯤꯅ ꯍꯟꯗꯛꯀꯤ ꯂꯥꯛꯏꯕ ꯆꯍꯤꯁꯤꯃꯁꯨ ꯁꯤꯡꯖꯃꯩ 360 ꯀꯁꯇꯃꯔꯁꯤꯡꯁꯦ ꯚ꯭ꯌꯨꯋꯔꯁꯤꯡꯁꯦ ꯁꯤꯒꯤ ꯌꯦꯡꯉꯒ ꯑꯩ ꯃꯃꯜ ꯍꯦꯟꯒꯠꯆꯔꯔꯣꯏ ꯍꯥꯏꯕꯁꯦ ꯃꯌꯥꯝꯅ ꯊꯝꯖꯔꯒꯦ ꯑꯗꯨꯒ ꯗꯤꯂꯤꯚꯔꯤꯒ ꯄꯤꯛꯑꯞꯀꯁꯦ ꯃꯅꯤꯄꯨꯔ ꯀ꯭ꯔꯤꯌꯦꯁꯟꯒꯤ ꯑꯣꯏꯔꯒꯗꯤ ꯐ꯭ꯔꯤꯅꯤ ꯍꯥꯏꯕꯁꯤꯃꯁꯨ ꯃꯌꯥꯝ ꯈꯪꯕꯤꯌꯣ ꯍꯣꯏ ꯑꯦꯛꯁꯇ꯭ꯔꯥ ꯆꯥꯔꯖ ꯂꯧꯗꯦꯕ ꯉꯁꯥꯏꯒꯤ ꯗꯦꯂꯤꯚꯔꯤꯒ ꯄꯤꯛꯑꯞꯀꯁꯦ ꯑꯗꯣ ꯌꯥꯝꯅ ꯁꯨꯝ ꯉꯁꯥꯏꯒꯤ ꯀꯝꯄꯣꯔꯁꯤꯡꯁꯦ ꯕ꯭ꯂꯥꯡꯀꯦꯠꯁꯤꯡꯁꯦ 55ꯃꯨꯛ ꯁꯨꯔꯕꯅꯤꯅ 57 ꯁꯨꯔꯝꯃꯤ 57 ꯃꯆꯥꯁꯨ ꯈꯔ ꯌꯥꯎꯔꯦ ngасai thiba kano to 57 ꯑꯗꯣ 57 ꯁꯨꯔꯕꯅꯤ나 ꯌꯥꯝꯕꯁꯦ ꯆꯥꯎꯔꯛꯄ ꯑꯃ ꯁꯨꯝ ꯚꯦꯜꯌꯨꯁꯦ ꯑꯩꯈꯣꯏꯅ ꯁꯨꯝ ꯍꯣꯠꯆꯕ ꯃꯇꯝꯗꯗꯤ 57 ꯏꯟꯇꯨꯁꯦ ꯌꯥꯝꯗ꯭ꯔꯕꯗ 300 ꯅꯠꯇꯦ ꯁꯤꯗꯤ ꯚꯦꯜꯌꯨꯒꯤ ꯁꯦꯡꯅ ꯍꯥꯏꯔꯗꯤ ꯃꯌꯥꯝꯒꯤ ꯁꯦꯕꯥ ꯇꯧꯕꯤꯕ ꯌꯥꯝꯅ ꯁꯦꯕꯥꯅꯤꯅꯀꯣ ꯍꯥꯏꯐꯦꯠ ꯀꯥꯜꯀꯨꯂꯦꯠ ꯇꯧꯗꯕ ꯌꯥꯗꯕ ꯍꯥꯏꯇꯥꯔꯦ ꯚꯦꯜꯌꯨꯒꯤ ꯋꯥꯔꯤ ꯁꯥꯟꯅꯔꯒꯨꯝ ꯁꯦꯕ ꯍꯥꯏꯗꯤ ꯁꯦꯕꯥ ꯑꯣꯏꯅ ꯈꯜꯂꯒ ꯇꯧꯈ꯭ꯔꯕ ꯅꯨꯃꯤꯠꯅꯤꯅ ꯚꯦꯜꯌꯨꯒꯤ ꯑꯣꯏꯅ ꯋꯥꯔꯤ ꯁꯥꯟꯅꯔꯒꯨꯝꯁꯤ ꯑꯗꯨ ꯑꯩꯅ ꯑꯍꯜ ꯂꯃꯟ ꯂꯩꯕꯤꯔꯤꯕ ꯑꯍꯜ ꯂꯃꯟ ꯄꯣꯠꯁꯤ ꯁꯤꯖꯤꯟꯅꯔꯒ ꯉꯁꯤ ꯅꯨꯡꯉꯥꯏꯅ ꯍꯥꯏꯗꯤ ꯉꯁꯤꯗꯒꯤ ꯍꯟꯗꯛꯀꯤ ꯏꯪꯊꯝꯊꯥꯁꯦ ꯅꯨꯡꯉꯥꯏꯅ ꯂꯩꯕꯤꯒꯗꯕ ꯑꯍꯜ ꯂꯃꯟꯁꯤꯡꯅ ꯃꯅꯤꯄꯨꯔ ꯀ꯭ꯔꯤꯌꯦꯁꯟꯕꯨ ꯕꯣꯔ ꯄꯤꯕꯤꯌꯨ ꯑꯩꯕꯨ ꯕꯣꯔ ꯄꯤꯕꯤꯌꯨ ꯍꯦꯟꯅ ꯃꯥꯏ ꯄꯥꯛꯄ ꯃꯌꯥꯝꯒꯤ ꯍꯦꯟꯅ ꯀꯨꯏꯅ ꯃꯥꯏ ꯁꯦꯕꯥ ꯄꯥꯛꯄ ꯇꯧꯕ ꯌꯥꯕ ꯃꯅꯤꯄꯨꯔꯁꯦ ꯉꯝꯕ ꯑꯩꯈꯣꯏꯅ ꯀꯔꯕꯥꯔ ꯇꯧꯕꯗ ꯌꯥꯝ ꯀꯟꯅ ꯅꯨꯡꯉꯥꯏꯕ ꯃꯐꯝꯗꯤ ꯑꯣꯏꯗꯦ ꯍꯤꯡꯅꯕ ꯍꯣꯠꯅꯕꯗ ꯌꯥꯝ ꯋꯥꯅ ꯆꯠꯄ ꯂꯝꯕꯤꯅꯤ ꯑꯃꯝꯕ ꯂꯝꯕꯤꯅꯦꯅ ꯑꯩꯅ ꯍꯥꯏꯖꯕꯗꯣ ꯑꯗꯨꯅ ꯅꯆꯥꯅ ꯑꯃꯝꯕ ꯂꯝꯕꯤꯁꯤꯗ ꯆꯠꯂꯤꯕꯁꯦ ꯑꯍꯜ ꯂꯃꯟꯁꯤꯡꯅ ꯑꯩꯒꯤ ꯈꯨꯠꯁꯦ ꯄꯥꯏꯔꯒ ꯂꯝꯕꯤ ꯑꯁꯦꯡꯕ ꯂꯝꯕꯤ ꯑꯐꯕ ꯂꯝꯕꯤ ꯇꯥꯛꯄꯤꯌꯨ ꯍꯥꯏꯕꯁꯤ ꯈꯛꯇꯅꯤ ꯉꯁꯤꯗꯤ ꯚꯦꯂꯨꯒꯤ ꯋꯥꯔꯤꯗꯤ ꯀꯩꯅꯣ ꯇꯧꯔꯔꯣꯏ ꯌꯥꯝ ꯅꯨꯡꯉꯥꯏ ꯑꯩꯈꯣꯏ ꯏꯌꯥꯝꯕꯗ ꯑꯃꯨꯛ ꯂꯥꯛꯆꯒꯦ ꯍꯣꯝ ꯑꯁꯤꯒꯤ ꯃꯀꯨꯞ ꯃꯇꯥ ꯌꯦꯡꯁꯤꯜꯂꯒ ꯂꯩꯕꯤꯔꯤꯕ ꯏꯌꯥꯝꯕꯗ ꯑꯃꯨꯛ ꯂꯥꯛꯆꯒꯦ ꯏꯌꯥꯝꯕ ꯖꯣꯏꯗ ꯏꯌꯥꯝꯕ ꯃꯃꯥꯡꯗꯁꯨ ꯑꯩꯈꯣꯏꯅ ꯁꯦꯡꯅ ꯍꯥꯏꯔꯕꯗ ꯏꯌꯥꯝꯕꯒ ꯑꯩꯈꯣꯏꯒ ꯁꯤꯒꯤ ꯁꯦꯅꯤꯌꯔ ꯁꯤꯇꯤꯖꯦꯟ ꯍꯣꯝ ꯑꯁꯤꯒ ꯁꯤꯡꯖꯃꯩ 360ꯒ ꯅꯧꯅ ꯂꯣꯏꯅꯔꯛꯄ ꯃꯇꯝ ꯍꯥꯏꯇꯥꯔꯦ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏꯒꯤ ꯀꯨꯏꯅ ꯂꯣꯏꯅꯔꯛꯄ ꯑꯗꯨꯗꯨꯒ ꯇꯣꯏꯅ ꯊꯦꯡꯅꯔꯛꯄ ꯇꯣꯏꯅ ꯃꯇꯦꯡ ꯄꯥꯡꯅꯔꯛꯄꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯈꯣꯏꯅ ꯀꯟꯅ ꯍꯥꯏꯖꯕ ꯃꯇꯝꯗ ꯏꯌꯥꯝꯕꯅꯁꯨ ꯅꯣ ꯍꯥꯏꯕꯤꯕ ꯉꯝꯃꯛꯇ꯭ꯔꯦ ꯍꯥꯏꯕꯁꯤꯃꯁꯨ ꯑꯩꯈꯣꯏ ꯈꯪꯖꯔꯦ ꯑꯍꯥꯟꯕꯗ ꯑꯩꯈꯣꯏꯅ ꯏꯌꯥꯝꯕ ꯑꯩꯈꯣꯏꯒꯤ ꯉꯜꯂꯤꯉꯩ ꯃꯇꯝꯗ ꯍꯥꯏꯇꯥꯔꯦ ꯁꯤꯅꯤꯌꯔ ꯁꯤꯇꯤꯖꯦꯟꯁ ꯍꯣꯝ ꯀꯣꯡꯕꯗ ꯂꯩꯕꯤꯔꯤꯕ ꯍꯣꯝ ꯑꯁꯤꯒꯤ ꯑꯗꯣ ꯃꯃꯥꯡꯗ ꯑꯩꯈꯣꯏꯅ ꯔꯤꯀ꯭ꯋꯦꯁ ꯇꯧꯖꯈꯤꯕꯅꯦ ꯃꯗꯨꯗꯤ ꯑꯩꯈꯣꯏꯅ ꯍꯣꯝꯁꯤꯒꯤ ꯍꯣꯏ ꯆꯍꯤ ꯍꯣꯝ ꯑꯁꯤꯒꯤ ꯑꯣꯏꯅ ꯑꯍꯜ ꯂꯃꯟꯁꯤꯡ ꯏꯃꯥ ꯏꯕꯦꯜ ꯉꯥꯛꯇꯁꯨ ꯑꯣꯏꯅ ꯂꯩꯕꯅꯤꯅ ꯍꯦꯟꯅ ꯅꯨꯡꯁꯤꯖꯕ ꯍꯥꯏꯇꯥꯔꯦ ꯏꯌꯥꯝꯕꯁꯤꯅꯀꯣ ꯑꯗꯣ ꯍꯦꯟꯅ ꯅꯨꯡꯁꯤꯖꯕꯁꯤꯗ ꯑꯍꯜ ꯂꯃꯟꯁꯤꯡꯗꯨꯒꯤ ꯁꯦꯕꯥ ꯑꯣꯏꯅ ꯑꯍꯜ ꯂꯃꯟꯁꯤꯡꯁꯤꯒꯤ ꯕ꯭ꯂꯥꯡꯀꯦꯠꯁꯤꯡꯗꯣ ꯑꯃꯨꯛꯇꯪ ꯁꯨꯖꯒꯦ ꯍꯥꯏꯅ ꯃꯃꯥꯡꯒꯤ ꯅꯤꯡꯊꯝꯊꯥ ꯍꯧꯔꯛꯄ ꯃꯇꯝꯗ ꯔꯤꯀ꯭ꯋꯦꯁ ꯇꯧꯖꯔꯨꯕꯗ ꯁꯦꯡꯅ ꯍꯥꯏꯕꯗ ꯏꯌꯥꯝꯕ ꯑꯩꯈꯣꯏ ꯏꯀꯥꯏꯕ ꯅꯪꯒꯤ ꯍꯥꯏꯇꯥꯔꯦꯅꯦ ꯍꯣꯏ ꯏꯀꯥꯏꯕ ꯅꯪꯒꯤ ꯍꯥꯏꯇꯥꯔꯦ ꯀꯩꯅꯣꯗ ꯃꯐꯝꯁꯤꯗ ꯁꯦꯕꯥ ꯇꯧꯕꯤꯔꯤꯕ ꯏꯆꯦ ꯃꯌꯥꯝ ꯑꯃ ꯏꯅꯦ ꯃꯌꯥꯝ ꯑꯃ ꯂꯩꯕꯤꯔꯤꯕ ꯃꯌꯥꯝꯁꯤꯗꯩꯁꯨ ꯑꯩꯈꯣꯏꯒꯤ ꯑꯍꯟꯁꯤꯡꯒꯤ ꯐꯤꯔꯣꯜꯁꯤꯡꯗꯒꯤ ꯍꯧꯅ ꯀꯝꯄꯣꯔꯅꯆꯤꯡꯕ ꯃꯌꯥꯝꯁꯤ ꯆꯥꯡ ꯅꯥꯏꯅ ꯍꯥꯏꯇꯥꯔꯦ ꯌꯥꯝ ꯆꯥꯡ ꯅꯥꯏꯅ ꯁꯨꯕꯤꯕ ꯈꯤꯇꯪ ꯍꯦꯛ ꯃꯣꯠꯂꯛꯄꯒ ꯍꯦꯛ ꯅꯝꯊꯤꯔꯛꯄ ꯃꯇꯝꯗ ꯑꯍꯟꯁꯤꯡꯁꯤꯕꯨ ꯍꯦꯛ ꯂꯩꯃꯤꯟꯅꯕ ꯍꯦꯛ ꯄꯣꯛꯄꯤꯕ ꯑꯄꯣꯛꯄꯤꯃꯛꯇ ꯇꯧꯕꯤꯕ ꯁꯦꯕꯥꯗꯨꯃꯛ ꯆꯞ ꯃꯥꯟꯅꯅ ꯇꯧꯕꯤꯕꯒꯤ ꯃꯃꯤ ꯑꯩꯈꯣꯏꯅ ꯑꯍꯥꯟꯕꯗꯗꯤ ꯑꯩꯈꯣꯏꯅ ꯋꯥꯍꯩ ꯑꯣꯏꯅ ꯇꯥꯔꯒ ꯄꯦꯟꯊꯣꯛꯆꯈꯤ ꯍꯥꯏꯇꯥꯔꯦ ꯃꯃꯥꯡꯒꯤ ꯆꯍꯤꯒꯤꯗꯣ ꯑꯁꯦꯡꯕ ꯃꯣꯏꯁꯤꯕꯨ ꯀꯝꯄꯣꯔꯁꯤꯡꯁꯤꯕꯨ ꯌꯥꯝ ꯅꯥꯟꯅ ꯑꯗꯨꯝ ꯆꯥꯡ ꯅꯥꯏꯅ ꯁꯨꯕꯤ ꯖꯥꯠꯂꯥ ꯍꯥꯏꯕꯁꯤ ꯇꯁꯦꯡꯅ ꯈꯟꯈꯤꯕꯅꯦ ꯏꯌꯥꯝꯕ ꯑꯗꯣ ꯉꯁꯤꯗꯤ ꯏꯌꯥꯝꯕꯅꯁꯨ ꯍꯥꯏꯕꯤꯔꯛꯄꯒꯤ ꯏꯀꯥꯏꯕ ꯅꯪꯈ꯭ꯔꯤꯗꯣ ꯍꯣꯏ ꯉꯁꯤ ꯑꯩꯕꯨ ꯂꯧꯈꯠꯄ ꯀꯥꯟꯗ ꯍꯣꯏ ꯑꯩ ꯏꯀꯥꯏꯕ ꯅꯪꯈ꯭ꯔꯤꯗꯣ ꯀꯔꯤꯒꯤꯅꯣꯁꯦ ꯑꯩ ꯚꯥꯞ ꯇꯥꯔꯦ ꯍꯣꯏ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯄꯣꯠꯁꯦ ꯁꯨꯗ꯭ꯔꯁꯨ ꯌꯥꯕꯒꯤ ꯀꯟꯗꯤꯁꯟꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯥꯟꯅ ꯂꯩꯔꯝꯃꯤ ꯑꯗꯨꯒ ꯁꯤꯅꯤꯌꯔ ꯁꯤꯇꯤꯖꯦꯟ ꯍꯣꯝ ꯍꯣꯡꯕꯁꯦ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯌꯥꯝ ꯑꯋꯥꯡꯕ ꯊꯥꯛꯇ ꯂꯩꯔꯦ
ꯍꯣꯏ ꯍꯥꯏꯕꯁꯤꯃꯗꯤ ꯀꯩꯅꯣ ꯇꯧꯋꯤ ꯍꯣꯏ ꯑꯗꯨꯅꯦ ꯑꯗꯨꯏꯗ ꯑꯗꯨ ꯑꯌꯥꯝꯕꯗ ꯑꯩꯈꯣꯏꯅ ꯊꯝꯖꯕꯤꯕ ꯀꯟꯗꯤꯁꯟꯗꯣ ꯑꯌꯥꯝꯕ ꯃꯣꯠꯂꯝꯃꯣꯏ ꯃꯣꯠꯀꯅꯤ ꯍꯥꯏꯕꯒꯤ ꯁꯨꯒꯦ ꯍꯥꯏꯖꯕ ꯅꯠꯆꯗꯦ ꯋꯥꯈꯜꯂꯣꯟꯗꯣ ꯀꯩꯅꯣꯝꯗ ꯆꯠꯈ꯭ꯔꯦ ꯅꯠꯇ꯭ꯔꯥ ꯑꯌꯥꯝꯕ ꯑꯩꯈꯣꯏꯗꯤ ꯁꯦꯕꯥ ꯐꯪꯖꯒꯦ ꯍꯥꯏꯕꯅꯤ ꯃꯣꯠꯂꯝꯒꯅꯤ ꯑꯗꯩꯗꯤ ꯉꯁꯥꯏꯒꯤ ꯀꯝꯄꯣꯁꯁꯤꯡꯗꯣ ꯃꯣꯠꯂꯝꯃꯅꯤ ꯏꯀꯥꯏꯕ ꯄꯤꯕꯒꯤ ꯋꯥꯈꯜꯂꯣꯟꯗ ꯅꯠꯇꯦ ꯇꯁꯦꯡꯅ ꯑꯍꯜ ꯂꯃꯟꯁꯤꯡꯗꯨꯒꯤ ꯕ꯭ꯂꯥꯡꯀꯦꯠꯇꯣ ꯑꯃꯨꯛꯇꯪ ꯃꯣꯠꯄ ꯅꯥꯟꯕ ꯊꯤꯗꯅ ꯑꯃꯨꯛꯇꯪ ꯁꯨꯖꯒꯦ ꯍꯥꯏꯕꯒꯤ ꯃꯤꯅꯤꯡꯅꯦꯕꯀꯣ ꯉꯁꯤ ꯑꯩꯈꯣꯏꯅ ꯍꯥꯏꯖꯩꯗꯣ ꯑꯗꯩꯗ ꯏꯌꯥꯝꯕꯁꯤꯅ ꯋꯥꯈꯜ ꯁꯦꯀꯦꯟ 5-10 ꯈꯜꯂꯦ ꯂꯥꯁꯇꯅꯦ ꯃꯥꯅ ꯑꯣ ꯐꯔꯦ ꯇꯧꯔꯣ ꯍꯥꯏꯅ ꯁꯦꯕꯥ ꯐꯪꯖꯒꯦ ꯍꯥꯏꯖꯔꯨꯕꯗꯩꯗ ꯑꯌꯥꯝꯕꯅꯁꯨ ꯌꯥꯕꯤꯗꯅ ꯑꯩꯈꯣꯏ ꯑꯍꯥꯟꯕꯃꯛꯇꯗ ꯌꯦꯁ ꯍꯥꯏꯕꯤꯔꯛꯈꯤꯕꯗꯃꯛꯇ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯍꯥꯏꯇꯥꯔꯦ ꯑꯌꯥꯝꯕꯁꯨ ꯃꯌꯥꯝꯒꯤ ꯁꯦꯕꯥ ꯇꯨꯡ ꯀꯣꯏꯅꯁꯨ ꯇꯧꯕ ꯉꯝꯕ ꯑꯣꯏꯁꯅꯨ ꯀꯔꯤ ꯐꯥꯎꯕꯤ ꯑꯝꯇꯪ ꯍꯥꯏꯕꯤꯌꯨ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯕꯁꯨꯅ ꯄꯥꯏꯈꯠꯄꯤꯔꯤꯕ ꯊꯕꯛꯁꯦ ꯑꯩꯈꯣꯏꯒꯤ ꯑꯍꯜ ꯂꯃꯟꯒꯤ ꯁꯦꯕꯥ ꯑꯣꯏꯅ ꯉꯁꯤ ꯍꯣꯡꯕꯒꯤ ꯐꯩꯖꯨꯞ ꯃꯌꯥꯝ ꯁꯨꯕꯤꯔꯤꯕ ꯃꯃꯥꯡꯗꯁꯨ ꯃꯌꯥꯝ ꯑꯃ ꯁꯨꯕꯤꯈ꯭ꯔꯦꯅ ꯇꯥꯏ ꯑꯗꯣ ꯁꯤ ꯊꯝꯃꯒ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔ ꯀ꯭ꯔꯦꯁꯟ ꯂꯣꯟꯗ꯭ꯔꯤꯅ ꯄꯥꯏꯈꯠꯂꯤꯕ ꯊꯕꯛ ꯏꯠꯁꯦꯜꯁꯦ ꯌꯥꯝꯅꯃꯛ ꯑꯋꯥꯕ ꯍꯥꯏꯗꯤ ꯁꯛꯁꯦꯁ ꯑꯣꯏꯒꯗ꯭ꯔꯥ ꯑꯣꯏꯔꯣꯏꯗ꯭ꯔꯥ ꯍꯥꯏꯅ ꯈꯟꯕꯗ ꯑꯩꯈꯣꯏꯃꯛꯁꯨ ꯑꯩꯈꯣই ꯂꯣꯟꯗ꯭ꯔꯤ ꯑꯍꯥꯟꯕ ꯎꯔꯛꯄ ꯃꯇꯝꯗꯀꯣ ꯃꯅꯤꯄꯨꯔꯒꯤ ꯃꯤꯌꯥꯝꯁꯤꯕꯨ ꯁꯨꯃꯥꯏꯅꯒ ꯌꯥꯝꯅ ꯍꯦꯛꯇ ꯄꯤꯊꯣꯛꯇꯅ ꯃꯤꯉꯣꯟꯗ ꯁꯨꯍꯜꯂꯨ ꯀꯥꯏꯅꯒ ꯇꯧꯒꯗꯕꯁꯤꯕꯨ ꯁꯛꯁꯦꯁ ꯑꯣꯏꯒꯗ꯭ꯔꯥ ꯀꯥꯏꯅ ꯑꯩꯈꯣꯏꯗꯁꯨ ꯑꯩꯈꯣꯏ ꯐꯥꯎꯕ ꯍꯥꯏꯐꯦꯠ ꯆꯤꯡꯅꯖꯈꯤꯕ ꯑꯃ ꯂꯩꯖꯩ ꯍꯥꯏꯕꯀꯣ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯑꯩꯈꯣꯏꯁꯨ ꯎꯔꯦ ꯃꯅꯤꯄꯨꯔ ꯀ꯭ꯔꯦꯁꯟ ꯂꯣꯟꯗ꯭ꯔꯤꯅ ꯇꯧꯕꯤꯔꯤꯕ ꯊꯕꯛ ꯑꯗꯨꯒ ꯁꯛꯁꯦꯁꯐꯨꯜꯂꯤ ꯄꯥꯏꯅꯔ ꯑꯃ ꯑꯣꯏꯅ ꯃꯥꯡꯖꯤꯟ ꯊꯥꯅ ꯆꯠꯄꯤꯔꯒ ꯌꯥꯝꯅ ꯃꯥꯏ ꯄꯥꯛꯅ ꯑꯁꯤꯒꯨꯝꯕ ꯊꯕꯛ ꯑꯃ ꯃꯅꯤꯄꯨꯔꯗ ꯄꯥꯏꯈꯠꯄꯤꯔꯛꯄꯁꯦ ꯁꯤꯒꯤꯗꯃꯛꯇꯁꯨ ꯑꯩꯅ ꯃꯅꯤꯄꯨꯔ ꯀ꯭ꯔꯦꯁꯟ ꯂꯣꯟꯗ꯭ꯔꯤꯕꯨꯁꯨ ꯍꯟꯅ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ ꯑꯗꯨꯒ ꯉꯁꯤ ꯑꯩꯈꯣꯏꯒꯤ ꯐꯩꯖꯨꯞ ꯃꯌꯥꯝ ꯑꯃ ꯍꯛꯊꯪꯐꯥꯎ ꯌꯥꯎꯅ ꯃꯌꯥꯝ ꯁꯨꯕꯤꯔꯒ ꯑꯍꯟꯁꯤꯡꯁꯤꯒꯤ ꯅꯤꯡꯊꯝꯊꯥ ꯌꯧꯔꯛꯄꯁꯤꯗ ꯃꯈꯣꯏꯒꯤꯗꯃꯛꯇ ꯍꯥꯏꯅ ꯈꯟꯕꯤꯔꯒ ꯀꯠꯊꯣꯛꯄꯤꯔꯤꯕ ꯅꯣꯡꯃ ꯄꯨꯔꯥ ꯆꯪꯅ ꯑꯋꯥꯕ ꯃꯌꯥꯝ ꯑꯃ ꯑꯗꯩ ꯑꯆꯤꯟꯕ ꯃꯌꯥꯝ ꯑꯃ ꯀꯥꯏꯊꯣꯛꯄꯤꯔꯒ ꯑꯍꯟꯁꯤꯡꯒꯤꯗꯃꯛꯇ ꯑꯩꯅ ꯇꯧꯕꯤꯔꯤꯕꯁꯤꯒꯤꯗꯃꯛꯇꯁꯨ ꯑꯃꯨꯛꯀ ꯍꯟꯅ ꯑꯩꯅ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕꯁꯤꯡꯁꯦ ꯏꯃꯥ ꯍꯣꯏ ꯏꯅꯦ ꯍꯣꯏ ꯂꯩꯔꯤꯕꯁꯤꯡꯁꯤꯗ ꯁꯦꯕꯥꯔꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯃꯈꯣꯏꯁꯤꯡꯁꯤꯅꯅꯦ ꯅꯣꯡꯃꯒꯤ ꯐꯤꯁꯦ ꯃꯣꯠꯂꯛꯄ ꯆꯣꯠꯂꯛꯄ ꯀꯔꯤ ꯀꯔꯥꯁꯦ ꯑꯌꯥꯝꯕ ꯑꯁꯣꯟꯕꯁꯤꯡꯁꯤꯒꯤꯗꯤ ꯑꯗꯨꯝ ꯍꯣꯠꯅꯗꯅ ꯂꯥꯛꯄꯅꯤꯅ ꯑꯩꯈꯣꯏꯅ ꯊꯣꯏꯗꯣꯛꯄ ꯐꯩꯖꯨꯞꯀꯤꯗꯤ ꯁꯨꯕꯃꯛ ꯗꯔꯀꯥꯔꯃꯛꯇꯤ ꯇꯥꯔꯣꯏꯗ꯭ꯔꯥ ꯁꯨꯝ ꯈꯜꯂꯨꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯁꯨꯖꯕꯗꯨꯗꯒꯤꯗꯤ ꯉꯁꯤ ꯑꯩꯈꯣꯏꯒꯤ ꯂꯣꯟꯗ꯭ꯔꯤ ꯁꯥꯔꯚꯤꯁ ꯑꯃ ꯑꯣꯏꯅ ꯂꯩꯕꯤꯔꯤꯕ ꯃꯅꯤꯄꯨꯔ ꯀ꯭ꯔꯦꯁꯟ ꯂꯣꯟꯗ꯭ꯔꯤꯅ ꯇꯧꯕꯤꯔꯛꯄꯁꯤ ꯌꯧꯅ ꯑꯩꯈꯣꯏꯅ ꯅꯥꯟꯅ ꯊꯝꯕ ꯉꯝꯒꯅꯤꯕꯨꯗꯤ ꯈꯜꯂꯨꯗꯦ ꯃꯦꯆꯤꯟ ꯑꯆꯧꯕꯅ ꯃꯦꯆꯤꯟ ꯁꯨꯊꯔꯛꯏꯅꯦ ꯑꯆꯧꯕꯅ ꯌꯥꯝꯕ ꯁꯨꯕꯤꯔꯛꯄꯅꯤ ꯉꯁꯤꯗꯤ ꯑꯃꯣꯠ ꯑꯀꯥꯏ ꯑꯃꯠꯇ ꯌꯥꯎꯔꯝꯃꯔꯣꯏ ꯍꯟꯗꯛ ꯅꯤꯡꯊꯝꯊꯥ ꯂꯥꯛꯄꯁꯤꯗ ꯃꯃꯥꯡꯗꯒꯤ ꯅꯝꯃꯒ ꯊꯝꯃꯛꯄ ꯐꯩꯖꯨꯞ ꯑꯊꯥꯕꯁꯤꯡꯁꯤꯗꯤ ꯍꯥꯏꯐꯦꯠ ꯀꯣꯛꯐꯥꯏ ꯃꯅꯝ ꯍꯦꯛ ꯍꯥꯏꯒꯠꯄꯁꯨ ꯃꯌꯥꯎꯏꯀꯣ ꯃꯥꯅꯦ ꯑꯗꯨ ꯉꯁꯤꯗꯤ ꯑꯃꯠꯇ ꯅꯝꯗꯕꯩ ꯃꯑꯣꯡꯗ ꯎꯔꯦ ꯁꯤ ꯅꯥꯟꯅ ꯂꯪꯇ꯭ꯔꯤꯛ ꯂꯪꯅ ꯄꯨꯕꯤꯔꯛꯑꯦ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯑꯍꯟꯁꯤꯡꯁꯦ ꯍꯟꯗꯛꯀꯤ ꯅꯤꯡꯊꯝꯊꯥꯁꯤꯗꯤ ꯑꯣꯟꯁꯨ ꯑꯣꯟꯕꯅꯦ ꯌꯥꯕ ꯑꯍꯟꯕ ꯑꯣꯟꯕꯅꯦ ꯉꯁꯥꯏ ꯑꯩꯈꯣꯏꯅꯅꯦ ꯉꯜꯂꯤꯉꯩ ꯃꯇꯝꯗ ꯕ꯭ꯂꯥꯡꯀꯦꯠꯁꯤꯡꯁꯦ ꯁꯝꯅ ꯍꯥꯏꯔꯕꯗ ꯃꯣꯠꯄꯒꯤ ꯅꯠꯇꯕ ꯁꯨꯝ ꯁꯤꯖꯤꯟꯅꯕꯩ ꯃꯇꯨꯡ ꯏꯟꯅ ꯃꯥꯏ ꯃꯆꯨ ꯁꯤꯙꯔꯛꯄ ꯈꯣꯠꯊꯔꯛꯄ ꯍꯥꯏꯕ ꯑꯃ ꯂꯩꯗꯅ ꯇꯤꯡꯊꯣꯛꯄ ꯃꯇꯝꯗ ꯈꯪꯅꯤꯕꯀꯣ ꯉꯁꯥꯏꯒꯤ ꯁꯤꯖꯤꯟꯅꯕꯤꯔꯤꯕ ꯑꯍꯜ ꯂꯃꯟꯁꯦ ꯏꯆꯦ ꯍꯣꯏꯅ ꯑꯝꯇꯪ ꯆꯤꯡꯊꯣꯛꯄꯤꯌꯣꯕꯀꯣ ꯍꯥꯏꯗꯤ ꯃꯁꯛꯁꯦ ꯀꯥꯞꯈꯠꯄꯅꯦꯕ ꯑꯩꯈꯣꯏꯁꯤꯗꯤ ꯑꯩꯈꯣꯏꯅ ꯄꯪꯍꯥꯏ ꯍꯥꯏꯖꯟꯕꯩ ꯅꯠꯇꯦ ꯃꯃꯥꯡꯗ ꯑꯩꯈꯣꯏꯅ ꯍꯣꯝꯒꯤ ꯃꯌꯥꯝ ꯑꯃ ꯁꯨꯖꯈꯤꯕ ꯑꯗꯨꯗꯨꯒ ꯑꯩꯈꯣꯏꯅ ꯌꯨꯝꯗ ꯂꯩꯕ ꯕ꯭ꯂꯥꯡꯀꯦꯠ ꯃꯌꯥꯝ ꯑꯃ ꯃꯅꯤꯄꯨꯔ ꯀ꯭ꯔꯤꯌꯦꯁꯟꯁ ꯂꯣꯟꯗ꯭ꯔꯤꯗ ꯁꯨꯖꯈꯤꯕꯁꯤꯡꯗꯣ ꯑꯗꯩꯗ ꯑꯗꯨꯝ ꯍꯟꯇ꯭ꯔꯤꯛ ꯍꯜꯂꯦ ꯍꯥꯏꯕꯁꯤꯃꯗꯤ ꯑꯩꯈꯣꯏꯅ ꯈꯪꯖꯕ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁꯅꯦ ꯄꯨꯔꯥ ꯁꯤꯗꯤ ꯑꯍꯟꯕꯗꯧꯅ ꯃꯣꯟ ꯂꯥꯎꯔꯦ ꯃꯅꯝꯁꯨ ꯅꯨꯡꯁꯤꯕꯅꯦ ꯍꯟꯗꯛꯀꯤ ꯏꯆꯦ ꯃꯅꯝ ꯅꯝꯃꯨꯅꯦ ꯅꯤꯡꯊꯝꯊꯥꯗꯤ ꯑꯍꯟꯁꯤꯡꯁꯤ ꯅꯨꯡꯉꯥꯏꯔꯅꯤ ꯅꯨꯡꯉꯥꯏꯖꯔꯦ ꯍꯥꯏꯇꯥꯔꯦ ꯁꯣꯝꯒꯤ ꯊꯕꯛ ꯈꯨꯗꯤꯡꯃꯛꯇ ꯃꯥꯏ ꯄꯥꯛꯄ ꯃꯪꯒꯣꯜ ꯑꯣꯏꯕ ꯑꯣꯏꯕꯤꯌꯨ ꯍꯥꯏꯗꯅ ꯑꯩꯈꯣꯏ ꯍꯣꯝꯒꯤ ꯁꯥꯏꯠꯇꯒꯤ ꯑꯍꯜ ꯂꯃꯟꯒꯤ ꯁꯥꯏꯠꯇꯒꯤ ꯑꯩꯈꯣꯏꯅ ꯋꯤꯁ ꯇꯧꯖꯔꯤ ꯑꯐꯕꯇ ꯑꯣꯏꯕꯤꯌꯨ ꯑꯁꯣꯏ ꯑꯉꯥꯝ ꯌꯥꯎꯕꯤꯒꯅꯨ ꯅꯥꯕ ꯌꯦꯛꯄ ꯌꯥꯎꯕꯤꯒꯅꯨ ꯊꯕꯛ ꯇꯧꯔꯨꯕꯗ ꯃꯥꯏ ꯄꯥꯛꯄ ꯃꯥꯡꯖꯤꯜ ꯊꯥꯅ ꯆꯠꯄ ꯉꯝꯕ ꯁꯣꯝꯅ ꯐꯪꯒꯦ ꯍꯥꯏꯅ ꯈꯜꯂꯤꯕ ꯄꯣꯠꯇꯣ ꯑꯗꯨꯃꯛ ꯐꯪꯕ ꯑꯣꯏꯕꯤꯌꯨ ꯍꯥꯏꯗꯅ ꯑꯩꯈꯣꯏꯒꯤ ꯍꯣꯝꯒꯤ ꯇꯔꯞꯇꯒꯤ ꯍꯟꯅ ꯏꯁꯣꯔꯒꯤ ꯃꯐꯝꯗ ꯊꯝꯖꯔꯤ ꯊꯥꯒꯠꯆꯔꯤ ꯌꯥꯝꯕꯕꯨꯁꯨ ꯑꯗꯨꯒ ꯏꯆꯦ ꯑꯝꯇꯪ ꯏꯆꯦꯒꯤ ꯁꯨꯝ ꯋꯥꯈꯜꯂꯣꯟꯗ ꯍꯥꯏꯇꯥꯔꯦ ꯏꯃꯥ ꯏꯕꯦꯜ ꯃꯌꯥꯝꯁꯤꯒꯤꯀꯣ ꯁꯨꯝ ꯀꯝꯄꯣꯔꯁꯦ ꯁꯨꯝ ꯑꯃꯃꯝ ꯁꯨꯝ ꯆꯤꯡꯊꯣꯛꯄꯤꯕ ꯃꯇꯝꯗ ꯏꯆꯦ ꯀꯔꯤ ꯐꯥꯎꯏ ꯑꯝꯇꯪ ꯍꯥꯏꯕꯤꯌꯨꯅꯦ ꯃꯌꯥꯝꯗ ꯁꯦ ꯀꯝꯄꯣꯔꯁꯦ ꯑꯃꯃꯝ ꯆꯤꯡꯊꯣꯛꯄ ꯃꯇꯝꯗ ꯑꯩꯅ ꯐꯥꯎꯕꯁꯦ ꯉꯁꯥꯏꯒꯤ ꯌꯥꯝ ꯍꯟꯅꯁꯨ ꯎꯔꯦꯀꯣ ꯍꯣꯏ ꯑꯗꯨꯒ ꯌꯥꯝ ꯌꯥꯡꯉꯦ ꯍꯥꯟꯅ ꯂꯨꯃꯝꯕ꯭ꯔꯣ ꯍꯥꯏꯁꯦ ꯉꯁꯥꯏꯗꯤ ꯈꯔ ꯂꯨꯝꯕꯗꯧ ꯇꯧꯋꯦꯕ ꯍꯣꯏ ꯑꯗꯩ ꯌꯥꯝ ꯌꯥꯡꯉꯦ ꯑꯗꯨꯒ ꯐꯣꯡꯒ ꯁꯥꯔꯗꯅꯀꯣ ꯍꯣꯏ ꯅꯨꯡꯁꯥ ꯃꯅꯝꯒꯁꯦ ꯌꯥꯏꯔꯨꯕꯗꯨꯒꯤꯅꯤ ꯉꯁꯥꯏꯗꯤ ꯑꯩꯈꯣꯏꯅ ꯍꯥꯟꯅ ꯊꯥ 5 ꯄꯥꯏꯜ ꯑꯞ ꯇꯧꯔꯒ ꯊꯝꯃꯨꯕꯒꯤꯀꯣ ꯃꯅꯝ ꯃꯍꯥꯁꯨ ꯑꯗꯨꯝ ꯈꯔ ꯆꯦꯟꯈꯤꯕꯅꯦꯕ ꯍꯧꯖꯤꯛꯅ ꯁꯨꯗ ꯉꯥꯏꯔꯤꯕꯒꯤ ꯑꯩꯈꯣꯏꯒꯤ ꯌꯥꯝ ꯐ꯭ꯔꯦꯁ ꯑꯣꯏꯕ ꯑꯗꯒꯤ ꯐꯣꯡꯒ ꯁꯥꯔꯒꯁꯤꯗꯤ ꯑꯩꯈꯣꯏ ꯑꯁ ꯄꯥꯝꯃꯨꯔꯦ ꯍꯥꯏꯇꯥꯔꯦ ꯏꯪꯊꯝꯊꯥꯁꯦ ꯊꯨꯅ ꯌꯧꯍꯟꯅꯤꯡꯉꯝꯗꯧ ꯃꯥꯜꯂꯦ ꯇꯨꯝꯅꯤꯡꯕꯒꯤ ꯅꯤꯡꯊꯝꯊꯥꯁꯦ ꯌꯥꯝ ꯊꯨꯅ ꯌꯧꯍꯟꯅꯤꯡꯉꯦ ꯐꯠ ꯂꯥꯎ ꯁꯨꯞꯍꯟꯅꯤꯡꯉꯦ ꯍꯣꯏ ꯁꯤ ꯁꯨꯞꯄꯒ ꯑꯍꯟ ꯃꯌꯥꯝꯁꯨ ꯂꯣꯛ ꯊꯨꯡꯗꯕ ꯃꯁꯥ ꯐꯕ ꯑꯗꯒꯤ ꯌꯥꯝꯅ ꯂꯨꯝꯅ ꯂꯩꯕ ꯉꯝꯕ ꯑꯣꯏꯔꯅꯤ ꯍꯥꯏꯅ ꯑꯩꯅ ꯈꯜꯂꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ
ꯑꯩꯈꯣꯏꯒꯤ ꯃꯔꯨꯞ ꯕꯥꯁꯨꯁꯨ ꯀꯣ ꯃꯥꯒꯤ ꯇꯧꯔꯨꯕ ꯕꯤꯖꯤꯅꯦꯁ ꯈꯨꯗꯤꯡꯃꯛꯇ ꯁꯛꯁꯦꯁ ꯑꯣꯏꯁꯅꯨꯅ ꯑꯩꯅ ꯍꯥꯏꯖꯅꯤꯡꯉꯦ ꯃꯔꯝꯗꯤ ꯗꯦꯐꯤꯅꯦꯠꯂꯤ ꯁꯛꯁꯦꯁ ꯑꯣꯏꯅꯦꯅ ꯈꯜꯂꯤ ꯃꯔꯝꯗꯤ ꯌꯥꯝ ꯗꯤꯐ꯭ꯔꯦꯟꯁ ꯑꯣꯏꯅ ꯋꯥꯛꯀꯤ ꯃꯥꯒꯤ ꯀꯩꯅꯣꯁꯦ ꯌꯥꯝꯅ ꯗꯤꯐ꯭ꯔꯦꯟ ꯑꯣꯏꯅ ꯄꯨꯊꯣꯔꯛꯑꯦ ꯍꯥꯏꯇꯥꯔꯦꯀꯣ ꯁꯤꯁꯤꯡꯁꯦ ꯉꯁꯥꯏ ꯃꯆꯥꯁꯤꯡꯁꯦ ꯌꯦꯡꯉꯣꯇꯣ ꯂꯪꯇ꯭ꯔꯤꯛ ꯂꯪꯉꯦ ꯉꯁꯥꯏ ꯑꯩꯈꯣꯏ ꯈꯔ ꯅꯥꯟꯖꯩ ꯍꯥꯏꯇꯥꯔꯒꯁꯨ ꯁꯨꯃꯥꯏꯅꯃꯛꯇꯤ ꯇꯧꯗꯕꯅꯦ ꯍꯥꯏꯕ ꯍꯧꯖꯤꯛ ꯄꯨꯔꯛꯄꯗꯗꯤ ꯄꯨꯔꯥ ꯑꯍꯟꯕꯒ ꯆꯞ ꯃꯥꯟꯅꯔꯦ ꯏꯆꯦ ꯍꯣꯏꯅ ꯈꯨꯠꯅ ꯋꯥꯅ ꯁꯨꯕꯤꯕꯅꯦꯕ ꯑꯃꯗꯨꯅ ꯃꯦꯆꯤꯟꯅ ꯍꯥꯏꯔꯛꯀꯗꯣꯏꯅꯤꯗꯣ ꯃꯥꯅꯦ ꯑꯗꯨꯅ ꯗꯦꯐꯤꯅꯦꯠꯂꯤ ꯁꯣꯏꯗꯅ ꯁꯛꯁꯦꯁ ꯑꯣꯏꯒꯅꯦꯅ ꯈꯜꯂꯦ ꯑꯗꯨꯒ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯃꯌꯥꯝ ꯄꯨꯝꯅꯃꯛꯅꯁꯨ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛꯀꯤ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔ ꯀ꯭ꯔꯤꯁꯟ ꯂꯣꯟꯗ꯭ꯔꯤ ꯕꯥꯁꯨꯒꯤꯗ ꯆꯠꯂꯒ ꯊ꯭ꯔꯨꯗ ꯇꯧꯔꯒ ꯁꯣꯏꯗꯅꯃꯛꯀꯤ ꯁꯨꯕꯤꯌꯣꯅ ꯑꯩꯅ ꯍꯥꯏꯖꯅꯤꯡꯉꯦ ꯍꯣꯏ ꯑꯗꯣ ꯏꯆꯦ ꯁꯨꯝ ꯑꯍꯜ ꯂꯃꯟꯁꯤꯡꯒꯤ ꯁꯝꯅ ꯍꯥꯏꯔꯕꯗ ꯑꯍꯟꯁꯦ ꯍꯧꯖꯤꯛ ꯀꯨꯟꯒ ꯍꯧꯖꯤꯛꯁꯦ ꯀꯨꯟꯍꯨꯝꯗꯣꯏ ꯀꯨꯟꯃꯔꯤꯒꯤ ꯃꯣꯏꯒꯤ ꯕ꯭ꯂꯥꯡꯀꯦꯠꯁꯤꯡꯁꯦ ꯃꯇꯧ ꯀꯔꯝꯅ ꯈꯥꯏꯗꯣꯛꯄꯤꯕꯒꯦ ꯏꯆꯦ ꯍꯣꯏꯅ ꯑꯗꯨꯝ ꯁꯨꯃꯥꯏꯅ ꯄꯤꯕꯤꯔꯕ꯭ꯔꯥ ꯇꯧꯋꯦ ꯃꯣꯏꯅ ꯑꯗꯨꯝ ꯈꯪꯕ꯭ꯔꯥ ꯑꯩꯈꯣꯏꯁꯦ ꯁꯨꯃꯥꯏꯅ ꯈꯥꯏꯗꯣꯛꯑꯦ ꯑꯩꯈꯣꯏ ꯏꯃꯥꯁꯤꯗ ꯂꯩꯁꯤꯡꯁꯦ ꯃꯣꯏꯗꯤ ꯑꯀꯟꯕ ꯆꯤꯡꯉꯦꯀꯣ ꯃꯅꯨꯡꯗ ꯑꯗꯒꯤ ꯌꯥꯝ ꯁꯣꯟꯕ ꯂꯩꯔꯤꯕ ꯌꯥꯝ ꯁꯣꯟꯕ 7-9 ꯁꯤꯡꯁꯤꯗꯤ ꯑꯩꯈꯣꯏꯅ ꯁꯤꯒꯤ ꯑꯄꯥꯕꯁꯤꯡꯁꯤꯒ ꯈꯔ ꯊꯥꯔꯞ ꯇꯧꯕ ꯁꯤꯡꯁꯤꯒ ꯃꯤꯛꯁ ꯇꯧꯔꯒ ꯄꯤꯌꯦꯕ ꯑꯗꯨꯒ ꯋꯥꯇꯔ ꯕꯦꯒꯀ ꯑꯩꯈꯣꯏ ꯋꯥꯇꯔ ꯕꯦꯒꯁꯤ 50-60 ꯂꯩꯌꯦꯕꯀꯣ ꯋꯥꯇꯔ ꯕꯦꯒꯁꯤꯡꯁꯤꯒ ꯇꯧꯔꯒ ꯑꯗꯨꯃꯥꯏꯅ ꯍꯥꯜꯂ ꯄꯤꯌꯦ ꯃꯔꯝꯗꯤ ꯀꯩꯒꯤꯅꯣ ꯍꯥꯏꯔꯒ ꯃꯣꯏꯁꯦ ꯑꯊꯥꯕ ꯄꯤꯁꯜꯂꯨꯕꯗ ꯆꯤꯡꯈꯠꯄ ꯉꯝꯗꯦꯕ ꯍꯣꯏ ꯂꯨꯝꯗꯣꯏꯕ ꯂꯨꯝꯗꯣꯏꯕ ꯑꯗꯨꯒ ꯇꯨꯝꯕ ꯀꯥꯟꯗ ꯇꯥꯈ꯭ꯔꯦꯅ ꯈꯜꯂꯣꯅꯦ ꯑꯊꯥꯕꯁꯦ ꯆꯤꯡꯈꯠꯄ ꯃꯣꯏ ꯉꯝꯃꯣꯏꯗꯣꯏꯕ ꯑꯃꯨꯛ ꯆꯤꯡꯈꯠꯄ ꯉꯝꯗꯗꯅ ꯑꯗꯨꯃꯥꯏꯅ ꯇꯧꯋꯦꯕ ꯅꯪ ꯋꯥꯕꯅꯤꯅ ꯃꯣꯏ ꯃꯁꯥꯅꯁꯨ ꯑꯄꯥꯕ ꯄꯤꯕꯤꯌꯣꯅ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯑꯄꯥꯕ ꯈꯔꯅꯦ ꯑꯗꯒꯤ ꯃꯌꯥꯏ ꯑꯣꯏꯔꯞ ꯇꯧꯅ ꯊꯥꯕ ꯈꯔꯅꯦ ꯑꯗꯒꯤ ꯄꯨꯡꯊꯥ ꯊꯥꯕ ꯈꯔꯅꯦ ꯁꯨꯃꯥꯏꯅ ꯀꯦꯇꯦꯒꯣꯔꯤꯁꯦ 3 ꯈꯥꯏꯔꯒ ꯊꯝꯕ ꯑꯗꯣ ꯏꯆꯦ ꯁꯤꯒꯨꯝꯕ ꯕ꯭ꯂꯥꯡꯀꯦꯠ ꯑꯊꯥꯕꯁꯤꯡꯁꯤꯗꯤ ꯀꯔꯝꯕ ꯏꯃꯥꯁꯤꯡꯗ ꯃꯁꯥ ꯀꯟꯕ ꯏꯃꯥꯁꯤꯡꯗ ꯁꯨꯞꯍꯜꯂꯤꯅꯣ ꯑꯊꯥꯕꯁꯤꯡꯁꯦ ꯏꯆꯦꯝꯁꯤ ꯍꯣꯏ ꯂꯩꯔꯦ ꯃꯣꯏ ꯑꯊꯥꯕꯁꯤꯡꯁꯤꯅ ꯏꯆꯦꯝꯁꯤ ꯍꯣꯏ ꯑꯗꯒꯤ ꯅꯍꯥꯁꯤꯡꯅ ꯍꯧꯔꯦ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯃꯥꯒꯤ ꯑꯃ ꯆꯥꯡ ꯑꯃ ꯂꯩꯌꯦ ꯑꯗꯨꯃꯥꯏꯅ ꯆꯥꯡꯅꯦ ꯌꯥꯝ ꯀꯥꯏꯅ ꯊꯥꯏꯁꯤꯅꯅꯦꯀꯣ ꯑꯩꯈꯣꯏꯒꯤ ꯏꯅꯥꯎꯅꯨꯄꯤ ꯑꯩꯈꯣꯏ ꯃꯇꯦꯡ ꯑꯩꯈꯣꯏꯒꯤ ꯑꯦꯁꯤꯁ ꯇꯧꯕꯤꯕꯀꯣ ꯃꯣꯏꯁꯤꯡ ꯑꯗꯒꯤ ꯁꯨꯃꯥꯏꯅ ꯇꯧꯅꯔꯦ ꯌꯥꯝ ꯅꯨꯡꯉꯥꯏ ꯑꯗꯨꯒ ꯏꯃꯥ ꯑꯃ ꯃꯅꯤꯡꯗ ꯏꯃꯥ ꯑꯃ ꯐꯝꯃꯤ ꯏꯃꯥꯁꯤꯗꯀꯣ ꯑꯩ ꯑꯃꯨꯛꯇꯪ ꯍꯪꯖꯒꯦ ꯏꯃꯥꯒꯤ ꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯊꯃꯣꯏꯒꯤ ꯑꯣꯏꯕ ꯍꯥꯏꯇꯥꯔꯦ ꯏꯃꯥ ꯑꯃꯇꯪ ꯄꯥꯏꯔꯒ ꯌꯦꯡꯍꯟꯖꯅꯤꯡꯉꯦꯕꯀꯣ ꯉꯁꯥꯏꯗꯒꯤ ꯏꯃꯥꯅ ꯌꯦꯡꯕꯤꯔꯤꯁꯤꯅ ꯁꯨꯝ ꯑꯩꯈꯣꯏꯒꯤ ꯃꯌꯥꯝꯅ ꯏꯆꯦ ꯍꯣꯏꯅ ꯇꯥꯃꯣ ꯍꯣꯏꯅ ꯄꯥꯏꯕꯤꯔꯤꯁꯦ ꯁꯨꯝ ꯎꯕꯅꯦꯕ ꯏꯃꯥꯅ ꯑꯃꯇꯪ ꯄꯥꯏꯔꯒ ꯑꯃꯇꯪ ꯌꯦꯡꯕꯤꯌꯨꯅꯦ ꯉꯁꯥꯏꯒꯤ ꯀꯩꯅꯣꯁꯤꯡꯁꯦ ꯐꯤꯁꯤꯡꯁꯦ ꯄꯥꯏꯔꯒ ꯌꯦꯡꯕꯤꯌꯣꯕ ꯑꯗꯨꯒ ꯄꯥꯎꯗꯝꯕꯤꯌꯣꯕ ꯃꯌꯥꯝꯗꯨꯁꯨ ꯀꯣ ꯌꯦꯡꯉꯣ ꯁꯤꯁꯨꯅꯦ ꯀꯔꯝꯍꯥꯏꯅ ꯁꯨꯔꯤꯅꯣ ꯀꯔꯝꯍꯥꯏꯅ ꯇꯧꯔꯤꯅꯣ ꯍꯥꯏꯕꯁꯦ ꯏꯕꯣꯛꯅ ꯃꯝꯃꯦ ꯀꯔꯝꯍꯥꯏꯅ ꯇꯧꯔꯤꯅꯣ ꯍꯥꯏꯕꯁꯦ ꯐꯖꯅ ꯀꯩꯅꯣ ꯑꯩꯈꯣꯏꯅ ꯑꯍꯝꯕ ꯂꯩꯕꯒ ꯆꯞ ꯃꯥꯟꯅꯩ ꯑꯍꯝꯕꯗꯒꯤ ꯍꯦꯟꯅ ꯑꯃꯨꯛ ꯐꯖꯅ ꯁꯨꯕꯤꯔꯛꯑꯦꯕ ꯃꯅꯝꯗꯣ ꯀꯃꯥꯏꯅ ꯇꯧꯕꯤꯒꯦ ꯑꯝꯇ ꯌꯦꯡꯕꯤꯌꯣꯕꯣ ꯃꯅꯝ ꯀꯔꯤꯝ ꯅꯝꯗꯦ ꯀꯔꯤꯝ ꯅꯝꯗꯦ ꯀꯩꯝ ꯅꯝꯗꯦ ꯍꯥꯏꯁꯤꯗꯤ ꯃꯅꯝ ꯑꯀꯟꯕ ꯌꯥꯎꯗ꯭ꯔꯦ ꯃꯅꯝ ꯅꯨꯡꯁꯤ ꯃꯅꯝ ꯅꯨꯡꯁꯤ ꯍꯥꯏꯁꯦ ꯑꯁ ꯐꯈ꯭ꯔꯦꯗ ꯏꯁꯨꯁꯤꯡ ꯇꯧꯕꯤꯔꯤꯁꯦ ꯍꯔꯥꯎꯈ꯭ꯔꯦꯗ ꯅꯣꯏꯁꯨ ꯑꯅꯥ ꯑꯌꯦꯛ ꯂꯩꯅꯨ ꯃꯥꯏ ꯄꯥꯛꯄ ꯑꯣꯏꯌꯨ ꯊꯕꯛ ꯈꯨꯗꯤꯡꯃꯛꯇꯀꯣ ꯏꯁꯨꯁꯦ ꯌꯥꯝ ꯐꯖꯅ ꯁꯨꯔꯛꯏ ꯑꯗꯣ ꯏꯪꯊꯝꯊꯥꯁꯦ ꯊꯨꯅ ꯂꯥꯛꯍꯟꯅꯤꯡꯕ꯭ꯔꯣꯕꯣ ꯏꯪꯊꯝꯊꯥꯁꯤꯕꯨ ꯊꯨꯅꯒ ꯂꯥꯛꯍꯟꯅꯤꯡꯕ꯭ꯔꯣ ꯌꯥꯝ ꯊꯨꯅ ꯁꯨꯞꯅꯤꯡꯕꯒꯤ ꯑꯗꯨꯗꯩꯗꯅꯦ ꯂꯥꯛꯑꯣ ꯍꯥꯏꯔꯤꯃꯦꯃꯤ ꯏꯪꯊꯝꯊꯥꯁꯦ ꯍꯨꯃꯥꯡꯅ ꯈꯥꯡꯉꯝꯗꯦ ꯍꯧꯖꯤꯛꯁꯦ ꯏꯪꯊꯝꯊꯥ ꯂꯥꯛꯑꯣ ꯍꯥꯏꯔꯤꯕꯅꯤ ꯏꯪꯊꯝꯊꯥ ꯏꯪꯊꯝꯊꯥ ꯀꯧꯔꯦ ꯂꯥꯛꯑꯣ ꯑꯃꯨꯛꯅ ꯍꯥꯏꯃꯦ ꯁꯤꯒꯨꯝꯕꯁꯤ ꯌꯥꯝ ꯄꯥꯝꯃꯦꯕꯀꯣ ꯍꯣꯏ ꯏꯪꯊꯝꯊꯥꯁꯨ ꯂꯥꯛꯑꯣ ꯍꯥꯏꯔꯤꯃꯦꯕ ꯍꯣꯏ ꯑꯗꯨ ꯂꯥꯛꯄꯕꯨꯗꯤꯅꯦ ꯁꯤꯒꯤ ꯃꯦꯔꯥ ꯊꯥꯁꯦ ꯂꯥꯛꯑꯅꯤ ꯍꯣꯏ ꯄꯥꯡꯈꯠꯂꯛꯇ꯭ꯔꯤꯉꯩꯗꯀꯣ ꯃꯣꯏ ꯂꯥꯛꯑꯅꯤ ꯌꯥꯝ ꯐꯖꯔꯅꯤ ꯑꯩꯈꯣꯏꯅ ꯁꯤꯒꯨꯝꯕ ꯁꯨꯞꯆꯔꯒ ꯇꯨꯡꯈꯤꯕꯗ ꯍꯧꯗꯣꯛ ꯇꯥꯗꯕ꯭ꯔꯥ ꯈꯪꯗ꯭ꯔꯤ ꯍꯧꯗꯣꯛꯄꯗꯤ ꯇꯥꯕꯗꯤ ꯐꯩꯀꯣ ꯍꯧꯗꯣꯛꯄ ꯇꯥꯕꯗꯤ ꯐꯩ ꯍꯧꯗꯣꯛ ꯂꯨꯝꯒꯤꯗꯅꯦꯕ ꯐꯖꯈ꯭ꯔꯦ ꯍꯣꯏ ꯌꯥꯝ ꯅꯨꯡꯉꯥꯏ ꯑꯕꯣꯛꯄꯁꯨ ꯀꯔꯝꯍꯥꯏꯅ ꯁꯨꯔꯤꯅꯣ ꯁꯨꯔꯤꯕꯣ ꯈꯪꯗꯦꯅꯦ ꯑꯗꯣ ꯃꯦꯆꯤꯟ ꯑꯆꯧꯕ ꯑꯃ ꯂꯩꯌꯦ ꯃꯥꯒꯤꯗꯀꯣ ꯃꯦꯆꯤꯟꯁꯦ ꯑꯩꯈꯣꯏꯒꯤ ꯏꯃꯥꯅ ꯂꯦꯞꯄꯤꯕ ꯑꯗꯨꯋꯥꯏꯗꯒꯤꯅ ꯁ꯭ꯋꯥꯏꯃꯨꯛ ꯁꯨꯃꯥꯏꯅ ꯆꯥꯎꯅꯤꯕꯀꯣ ꯑꯗꯨꯒ ꯗ꯭ꯔꯝꯒꯤ ꯇꯥꯏꯞꯇ ꯑꯩꯈꯣꯏ ꯁꯤꯟꯇꯦꯛꯁ ꯑꯆꯧꯕꯒꯤ ꯇꯥꯏꯞꯇ ꯈꯤꯜꯂ ꯂꯩꯌꯦꯕ ꯑꯗꯨꯏꯗ ꯃꯥꯏ ꯃꯦꯆꯤꯟꯅ ꯎꯔꯨꯡ ꯍꯥꯏꯔ ꯁꯨꯕꯅꯤ ꯁꯔꯞ ꯁꯥꯄꯣꯟ ꯃꯌꯥꯝ ꯍꯥꯞꯄꯒ ꯇꯧꯔꯤꯅꯤ ꯃꯦꯆꯤꯟꯅ ꯇꯧꯏ ꯈꯨꯠꯅ ꯁꯨ ꯉꯝꯄꯣꯟꯇꯦꯗ ꯀꯥꯏꯗꯩꯅꯣ ꯑꯗꯣ ꯈꯨꯠꯅ ꯁꯨ ꯄꯥꯏ ꯆꯤꯡꯈꯠꯀꯗꯣꯏꯅꯤ ꯈꯨꯠꯅ ꯆꯤꯡꯈꯠꯄ ꯑꯃꯗꯤ ꯌꯥꯎꯋꯦꯕꯀꯣ ꯂꯧꯊꯣꯛꯄ ꯍꯥꯞꯆꯟꯕ ꯇꯧꯕꯁꯦ ꯁꯤꯗꯤ ꯐꯅꯌꯥꯝꯅ ꯋꯥꯕꯅꯦ ꯁꯤꯁꯨ ꯑꯩꯈꯣꯏꯅ ꯈꯪꯉꯦꯕ ꯏꯁꯤꯡ ꯌꯥꯎꯅ ꯆꯤꯡꯈꯠꯂꯛꯀꯗꯣꯏꯅꯤꯅ ꯑꯗꯩꯗꯤ ꯁꯨꯝꯅꯕ ꯃꯦꯆꯤꯟ ꯑꯃꯃꯨꯛ ꯂꯩꯌꯦꯕꯀꯣ ꯑꯕꯣ
ꯑꯗꯣ ꯑꯕꯣꯛ ꯃꯥꯒꯤꯗ ꯃꯦꯆꯤꯟ ꯑꯆꯧꯕ ꯑꯃꯁꯨ ꯂꯩꯌꯦꯕꯀꯣ ꯑꯩꯈꯣꯏꯒꯤ ꯀꯝꯄꯣꯁꯁꯤꯡꯁꯦ ꯑꯩꯈꯣꯏꯒꯤ ꯆꯥꯎꯔꯤꯕ ꯀꯝꯄꯣꯁꯁꯤꯡꯒꯤ ꯏꯁꯤꯡ ꯌꯥꯎꯔꯒꯗꯤ ꯂꯨꯝꯁꯜꯂꯛꯏꯗꯅ ꯑꯗꯣ ꯁꯨꯝꯅꯅꯕ ꯃꯦꯆꯤꯟ ꯑꯆꯧꯕ ꯑꯃꯁꯨ ꯂꯩ ꯑꯗꯨꯅ ꯎꯔꯨꯡ ꯍꯥꯏꯔꯒ ꯀꯪꯍꯟꯕ ꯑꯃꯨꯛ ꯑꯗꯨ ꯌꯥꯝ ꯐꯩ ꯏꯁꯨꯁꯤꯡ ꯇꯧꯔꯤꯗꯣꯀꯣ ꯃꯥꯏ ꯄꯥꯛꯄ ꯑꯣꯏꯀꯣ ꯈꯨꯗꯤꯡꯒꯤ ꯍꯣꯏ ꯏꯁꯨꯁꯤꯡ ꯑꯅꯥ ꯑꯌꯦꯛ ꯌꯥꯎꯅꯨꯀꯣ ꯌꯥꯝ ꯅꯨꯡꯁꯤꯕꯀꯣ ꯍꯣꯏ ꯑꯗꯣ ꯀꯩꯅꯣꯒꯤ ꯏꯌꯥꯝꯕꯁꯤꯒꯤ ꯑꯣꯏꯅꯅꯦ ꯑꯕꯣꯛꯇꯁꯨ ꯃꯌꯥꯝꯗꯁꯨ ꯍꯥꯏꯖꯔꯝꯒꯦꯕꯀꯣ ꯏꯌꯥꯝꯕꯁꯤꯒꯤ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯐꯤ ꯁꯨꯕ ꯈꯛꯇꯒꯤ ꯅꯠꯇꯕꯤꯗ ꯍꯧꯖꯤꯛꯇꯤ ꯆꯦꯔꯪ ꯀꯩꯀꯥꯁꯨ ꯊꯤꯡꯉꯦꯗꯅ ꯆꯦꯔꯪ ꯅꯠꯇꯕ ꯑꯩꯈꯣꯏꯒꯤ ꯃꯇꯝꯁꯤꯒꯤ ꯒꯚꯔꯟꯃꯦꯟꯠꯅꯁꯨ ꯌꯥꯕ ꯑꯗꯨꯒ ꯑꯩꯈꯣꯏ ꯑꯀꯣꯏꯕꯗꯁꯨ ꯁꯣꯛꯇꯕ ꯑꯃ ꯄꯨꯊꯣꯛꯏꯌꯦ ꯑꯗꯨꯒꯤ ꯃꯇꯥꯡꯗꯁꯨ ꯏꯌꯥꯝꯕꯗ ꯈꯤꯇꯪ ꯍꯪꯖꯒꯦꯅꯦ ꯃꯥ ꯁꯨꯝ ꯍꯥꯏꯖꯔꯛꯑꯅꯤ ꯀꯩꯅꯣ ꯄꯨꯊꯣꯛꯏꯗꯣ ꯍꯥꯏꯕ ꯄꯣꯠꯇꯣ ꯀꯩꯅꯣꯅꯤ ꯃꯅꯤꯄꯨꯔ ꯀ꯭ꯔꯤꯌꯦꯁꯟꯒꯤ ꯐꯤ ꯁꯨꯕꯁꯤ ꯅꯠꯇꯕ ꯑꯇꯣꯞꯄ ꯀꯩꯅꯣ ꯑꯃ ꯑꯣꯏꯅ ꯃꯅꯤꯄꯨꯔꯗ ꯄ꯭ꯂꯥꯁꯇꯤꯛ ꯊꯤꯡꯉꯛꯄꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯄ꯭ꯂꯥꯁꯇꯤꯛ ꯊꯤꯡꯉꯛꯄꯁꯤ ꯄ꯭ꯂꯥꯁꯇꯤꯛꯀꯤ ꯃꯍꯨꯠ ꯁꯤꯟꯕ ꯉꯝꯅꯕꯅ ꯀꯩꯊꯦꯜ ꯀꯥꯕꯗ ꯁꯤ ꯄꯨꯕ ꯌꯥꯕ ꯕꯦꯒꯁꯤ ꯍꯣꯡꯅ ꯐꯪꯍꯟꯅꯕ ꯐꯤꯅ ꯇꯨꯕ ꯕꯦꯒꯁꯤ ꯍꯣꯡꯅ ꯐꯪꯍꯟꯅꯕꯅ ꯍꯣꯠꯅꯔꯛꯄꯗ ꯃꯅꯤꯄꯨꯔꯗ ꯐꯪꯕ ꯔꯣ ꯃꯦꯇꯤꯔꯤꯌꯦꯜꯁꯤꯡꯁꯤꯅ ꯇꯨꯕ ꯑꯣꯏꯔꯒꯗꯤ ꯀꯩꯊꯦꯜ ꯀꯥꯕꯗ ꯂꯨꯄꯥ 10 ꯅꯠꯇ꯭ꯔꯒ 20 ꯅꯠꯇ꯭ꯔꯒ 30ꯗ ꯕꯦꯒ ꯑꯃ ꯍꯦꯛ ꯑꯗꯨꯗꯒꯤ ꯍꯦꯟꯕꯗꯤ ꯂꯩꯕ ꯉꯝꯅꯗꯕꯅꯤꯅ ꯌꯨꯝꯗ ꯂꯩꯕ ꯐꯤ ꯐꯠꯇꯕ ꯑꯃꯟꯕꯁꯤꯡꯁꯤ ꯃꯅꯤꯄꯨꯔ ꯀ꯭ꯔꯤꯌꯦꯁꯟꯅ ꯈꯣꯝꯒꯠꯆꯔꯒ ꯃꯗꯨꯒꯤ ꯐꯤ ꯐꯠꯇꯕꯗꯨꯅ ꯈꯥꯎ ꯑꯣꯏꯅ ꯇꯨꯔꯒ ꯂꯨꯄꯥ 35 ꯅꯠꯇ꯭ꯔꯒ 10ꯗ ꯃꯌꯥꯝꯁꯦ ꯀꯩꯊꯦꯜꯗ ꯐꯪꯍꯜꯂꯛꯄꯅꯤ ꯑꯗꯨꯒꯤ ꯊꯕꯛ ꯑꯃꯁꯨ ꯑꯗꯨꯝ ꯁꯥꯏꯠ ꯑꯣꯏꯅ ꯇꯧꯔꯤ ꯑꯗꯨꯕꯨ ꯃꯅꯤꯄꯨꯔꯗ ꯍꯧꯖꯤꯛ ꯑꯩꯅ ꯇꯧꯔꯕ ꯃꯇꯨꯡꯗ ꯊꯥ 2-3ꯒꯤ ꯃꯇꯨꯡꯗꯗꯤ ꯐꯤ ꯑꯃꯟꯕ ꯈꯣꯝꯒꯠꯄꯒꯤ ꯏꯁꯨꯁꯦ ꯈꯔ ꯂꯩꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ खितंग लेपग लेरी है तारे अदुगी पोतो बट खाओ पुतो पुदी लेपते ममन होंगो ममंदा खाओ फंगन बगी के नोदी मणिपुर क्रिएशन अदुम हुजिक तौजेरी है तारे याम अदो अखोय इमा इबेल मयाम सु लेरी को एबा याम नुंगाइब वारी मसु तामिना सेबो को याम बसे सेगना हाबदा याम वाना हिंगबा याम नुंगाइबा मालगा सु याम बगी पुंसी अखोयना खंगी को याम वाना हिंगबा याम बनी मयाम की सेबा पामक पाहाइसे थमोय नुंदा वाबा मफुम मतुंगदा पांगा इनेबा सेगना हाबदा अदो यामना अयुक नुंथिल नुमिदां खंगदगै यामको यामना याम बासुना अयुक नुंथिल नुमिदां खंगदगै सेमजाबा इजानुपा हाइतारे अइना बावदा हंगे मयामगी सेवा तौ अंगांगी तुसन गसे दम थिल्ले माना दम थिल्ले अंगांग तुसन लौरी अमुक थिल्ली अमुक लौरी अमुक थिल्ली स्कूल चखरे बोर्डिंग चखरे अदुदा दम तौबा अदो अंगांग सिगी ओइबा नुंगायो पाव मयाम नमतंग मयाम दसु लाइव इंबिरी मयाम दसु कोइ तमहनजगे मदुदी सिजमै 360 दा बिजनेस तौरिबा मयाम सिनसु बिजनेस खतगी नत्तबिदा अंगांग सेमबदसु याम थवा यावना होनबिबा याम तंगाइ फदे हाबे मेसेज सिसु ओइसनो दुदुगा मयाम दसु होटपु होनरगदी पेरेंट्स सिंगसिगी मतेंग ममा मपा सिंगी मतेंग सिंगसे मचा सिंगसे मतिक चावम ओइ हाबगी पाउजिल दसु याम बसिन नमतंग थमहनजगे अमतंग हाबियो याम नुंगायो पाउ दसु तंबियो केनोनेदा ngasi aigi angang ichagi thagat point na thoktoré but ngasi se international day of older person haina ahan oiba singi yamna nungaiba yamna keno to one minute amma su oina thokre hoi akoina haugalakpa madamda angang singsida like su tambi badagi hena maru oiba potsi hingminnariba aingondagi hena kitang ahan oiba kanglup singsi akoi kitang ahan oiba category da leiba ahal singsi luna tawba haibsi mai mamitta yamna toinu uba si yamna khwaidagi chawba darkar ama oi akoi gi hauguleiba angang singsina aina ahan luna tawbasi uraga mana hayeng ai dongno oirakuma madamda manasu aibu amuk luna tawrakadoini haibase akoi kaudabana fai ngasi akoi ge society da hingminnari ba ichininau khudingmak akoi gi chahi sidagi khitang bu hena ahan oiba oiragadi akoi na sidribukti mogi damakta khitang da oirasu tawbo ngamba khudingmak tawram si haiba gi message thamjaraga aigi chanu pasi aini am kan hona jare ko hona jare adu handak ma akoi keno na admin na hokdoro ko dai ni habiyo handak ma nitta masase oidoni ko masani adu kok sambiu da kaido mayam na kamai to masani adu nitta yam wang ma phange adu handak nit haise wa doctor oidoni ko doctor tamdoni ko doctor tamdore adu sumaina tawdana leijaramba hanadagi aiga khangna jaba hong khudimakta aina ngasibukta tawjaningba seba ama mayamgi ana ye yaurku matamda ai doctor natamina seba tawba ngamjadabado ai ngasi di ngamjaba seba phi suri dana icha haktak tadi laaga mayamgi ana ye ama yaw haiba matamda ai seba tawhanbado ngamjaba oijage ai icha sisu magi mapunsida
ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯅ ꯃꯥꯏ ꯄꯥꯛꯄ ꯍꯥꯏꯕꯗꯣ ꯃꯌꯥꯝꯅ ꯕꯣꯔ ꯄꯤꯕꯤꯌꯨ ꯍꯥꯏꯕꯁꯤꯃꯒ ꯑꯗꯨꯒ ꯁꯤꯒꯤ ꯄꯣꯠꯁꯤꯗ ꯑꯩꯒ ꯉꯁꯤꯐꯥꯎꯗ ꯐꯤ ꯁꯨꯕꯗ ꯑꯩꯒꯤ ꯀꯁꯇꯃꯔ ꯃꯌꯥꯝ ꯁꯤꯡꯖꯃꯩ 360ꯒꯤ ꯚ꯭ꯌꯨꯋꯔꯁꯤꯡ ꯑꯩꯒꯤ ꯀꯁꯇꯃꯔ ꯑꯣꯏꯕ ꯃꯌꯥꯝꯅ ꯉꯁꯤꯐꯥꯎꯗ ꯑꯩꯅ ꯁꯣꯝꯒꯤ ꯌꯨꯝꯗ ꯐꯤ ꯂꯧꯕ ꯂꯥꯛꯄꯗ ꯅꯠꯇ꯭ꯔꯒ ꯐꯤ ꯊꯤꯟꯕ ꯂꯥꯛꯄ ꯃꯇꯝꯗ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯁꯤ ꯑꯩꯒ ꯂꯥꯛꯃꯤꯟꯅꯈꯤꯕ ꯌꯥꯝ ꯇꯣꯏꯅ ꯎꯔꯝꯕꯅꯤ ꯌꯥꯝ ꯇꯣꯏꯅ ꯎꯔꯝꯒꯅꯤ ꯑꯩꯒ ꯌꯥꯝ ꯇꯣꯏꯅ ꯆꯠꯃꯤꯟꯅꯈꯤ ꯌꯥम तोयना ꯑꯩꯒꯤꯗꯃꯛꯇ ꯃꯇꯦꯡ ꯀꯌꯥ ꯑꯃꯁꯨ ꯄꯥꯡꯈꯤ ꯍꯧꯒꯠꯂꯛꯏꯕ ꯑꯉꯥꯡꯁꯤꯡꯗ ꯑꯩꯒꯤ ꯏꯆꯥꯁꯤꯡ ꯑꯩꯒꯤ ꯍꯧꯒꯠꯂꯛꯏꯕ ꯑꯉꯥꯡꯁꯤꯡꯗꯁꯨ ꯑꯩꯅ ꯄꯤꯖꯔꯝꯒꯗꯕ ꯃꯦꯁꯦꯖꯁꯦ ꯇꯧꯔꯤꯕ ꯏꯃꯥ ꯏꯄꯥꯅ ꯇꯧꯔꯤꯕ ꯊꯕꯛꯁꯤꯡꯗꯣ ꯑꯗꯨꯗ ꯃꯇꯦꯡ ꯈꯤꯇꯪ ꯈꯤꯇꯪꯗ ꯑꯣꯏꯔꯁꯨ ꯄꯥꯡꯉꯒ ꯏꯁꯥꯅ ꯇꯧꯒꯗꯕ ꯏꯊꯧꯗꯣ ꯂꯥꯏꯔꯤꯛ ꯄꯥꯕꯗꯣ पाना इमा इपा की मतेंग पांग याय हाइबसे मयामदा मेसेज सिने याम केनो कैजुअल मेसेज नि माने तमाय अदुगा अखोय मरी दी रे लेना दबिदा वासे स्वाइन हौजेला अबनेना आई वा मते अमदगा अमुतंग थमजरमगे अखोय गी वुमेन एम्पावरमेंट याम हाइनेगो अदु वुमेन एम्पावरमेंट आइगी मोतदी वुमेन एम्पावरमेंट हाइबा पोट सिगी फलनेना खले अखोय होम लेरमिसि अदु अखोयगी सोसाइटी सिदा लेमिनरिबा इचिन नाउसिंग आइगी लेंगादा नत्रगा आइगोंदे खितंग मथक थांगबा इचिन नाउ खुदिंगमकना खितंग ज्ञान तामिनरगा अखोयगी मथकता अखोयगी थक थोंगबसिंग अहल लमन लेइबसिंगसे सिना सुमाइनो होमदा लेतनबा इसा इसागी युमदा याम नुंगाइना मोई अरोय मोई कुपु हिंबंगम जगिबदु मदु मयाम चंगदु होनमिनसी मयाम चंगदना अमुक्तंग होनमिनसी हाबसी अय मयाम थमजनी मतम सिदा हौगलकलिबा मौसिंगसे अयगिदी अयाम कस्टमर नाक्तनी अदुना अइना हायरकदो पोतसे मोइनदी अयोंदा खितंग साउनिंगपा याय नुंगाइतबा याय अदुबु खितंग यंगबियु अहल लमन सिंगि नुंसिबियु अहल लमन से मोय अखोयसु हिंगिसे अमुक्तंगनी अहल लमन सिनसु हिंगिसे अमुक्तंगनी हायबसी अय मयाम थमजगे अदो याम्बा इचानु पाई मिंगसे यामना सोमतंग इंट्रो तंग तौबिरो दुगा हनसिंग से लोसलकपदा खुरुमगा बोर ममतंग नीरगा को मा केनोनी अयगी मिंगनी मयाम नो खंगजर खंगबिरे अदुगा अय इचानु पासिना विरास हाय अदु मासी हाना करी गनाने स्कूल दो मारियादा 10 मुक तमकपनी अदुदगी ओडिशादा चही एमा 11 से ओडिशादा तमुरे अदुदगी कोविड लाकपदगी अमुक आदा तंबा याददना सिदा हल्लागा 12 सी आगे मागा युमदा तमिनदना खोमिनदना तौर मतुंगदा इम्फाल वैली दा 12 से थारगा थाना आइगी थबक मयाम फे तमिनरगा अदुमाइ सुम इबान जे फार्म दा लेमिनरगा येनसु लोयरगा सि तौरगा ngasi aigi su yen maru mayam su puthok pani ko yen su yam loi yen mayam tawraga phi si tawraga ngasi khanghaudana ma doctor tamdore haitare adana aigi oina su yam nungai re aduga ahal laman se sina aina nijeri ba board se atayam tanate aigi business mai pak panate aigi cha se sina hayeng tamma loiraga ahal laman sigi lengdana seba tawbo ngamado oijaba phangasano अदुम बोर्ड में पिबिरो लाओ विरास लाओ अहन सोमना कंदगी सोमना कंदई अवांग वाला खोरम सोमना कला सोम साइ अरे बखरा द सोम खोरम मसला ते माइक नो दा हाको का तो खमना का ता खोरम बतानो ala ye le kaba mani masing deba ai ngatin kono mahai sugi ne ama tane akai atoi du ya hola kanu sugi patana asa uba mu woi dan nang mai pa koi bunga ana ek le ni sudi mala si le ai sudi ana wow mo sunan da biu ko na ita ba sugi na pa sudi yu da na koi ka ya pa yang kita tahu bedekan bu babadi ne matin ana mai pa kan babadi seban oh
ꯁꯨꯝ ꯇꯥꯃꯣ ꯂꯣꯏꯁꯤꯜꯂꯛꯄꯗ ꯇꯥꯃꯣꯒꯤ ꯃꯥꯏꯀꯩꯗꯒꯤ ꯏꯆꯥꯅꯨꯄꯥ ꯍꯥꯏꯇꯥꯔꯦꯀꯣ ꯏꯆꯥꯅꯨꯄꯥꯁꯤꯒꯤꯗꯃꯛꯇ ꯕꯣꯔ ꯑꯝꯇꯪꯒ ꯄꯤꯕꯤꯌꯨ ꯌꯥꯝꯕꯅ ꯍꯧꯖꯤꯛꯇꯤ ꯃꯦꯖꯔ ꯍꯥꯏꯗꯨ ꯑꯣꯏꯔꯦ ꯗꯣꯛꯇꯔ ꯇꯝꯕ ꯆꯠꯇꯣꯔꯦ ꯅꯪꯒꯤ ꯅꯍꯩꯅꯁꯤꯡꯗꯨꯗ ꯃꯄꯨꯡ ꯐꯥꯅ ꯃꯀꯣꯛ ꯊꯣꯡꯕ ꯉꯝꯕ ꯑꯣꯏꯔꯣꯀꯣ ꯑꯗꯨꯒ ꯑꯍꯜ ꯂꯃꯟꯒꯤ ꯏꯃꯥ ꯏꯄꯥꯒꯤ ꯁꯦꯕꯥ ꯇꯧꯕ ꯉꯝꯕ ꯑꯣꯏꯔꯣ ꯂꯩꯕꯥꯛꯀꯤ ꯄꯨꯝꯕꯒꯤꯁꯨ ꯁꯦꯕꯥ ꯇꯧꯕ ꯉꯝꯕ ꯑꯣꯏꯖꯔꯣ ꯍꯧꯖꯤꯛꯇꯤ ꯈꯨꯠ ꯑꯣꯏꯅ ꯁꯣꯛꯅꯒꯗꯕꯅꯤ ꯀꯣ ꯌꯥꯝꯅ ꯂꯣꯏꯁꯤꯜꯂꯛꯄꯗ ꯌꯥꯝꯕ ꯃꯥꯏꯀꯩꯗꯤ ꯊꯃꯣꯏꯗ ꯐꯥꯎꯕ ꯍꯥꯏꯇꯥꯔꯦ ꯉꯁꯤꯒꯤ ꯊꯧꯔꯝ ꯑꯁꯤ ꯏꯃꯥ ꯏꯕꯦꯜ ꯃꯌꯥꯝꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯕ꯭ꯂꯦꯡꯀꯦꯠ ꯃꯌꯥꯝꯁꯨ ꯁꯨꯕꯤꯔꯦ ꯏꯆꯥꯅꯨꯄꯥꯒꯤ ꯅꯨꯡꯉꯥꯏꯕ ꯄꯥꯎꯁꯨ ꯇꯝꯕꯤꯔꯦ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯗꯁꯨ ꯑꯩꯈꯣꯏ ꯁꯤꯡꯃꯩꯊ꯭ꯔꯤꯁꯤꯒ ꯂꯣꯏꯅꯖꯗꯨꯅꯁꯨ ꯂꯩꯕꯅꯤꯅ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯗꯁꯨ ꯅꯨꯡꯉꯥꯏꯕ ꯄꯥꯎꯁꯨ ꯇꯝꯕꯤꯔꯦ ꯑꯗꯣ ꯏꯆꯥꯅꯨꯄꯥꯁꯤꯅ ꯍꯌꯦꯡ ꯗꯣꯛꯇꯔ ꯇꯝꯕ ꯂꯣꯏꯔꯀꯥꯟꯗ ꯑꯍꯜ ꯂꯃꯟꯁꯤꯡꯒꯤ ꯁꯦꯕꯥ ꯇꯧꯔꯛꯀꯅꯤ ꯍꯥꯏꯕꯒꯤ ꯑꯆꯦꯠꯄ ꯊꯥꯖꯕꯗꯁꯨ ꯏꯆꯥꯅꯨꯄꯥꯁꯤꯁꯨ ꯉꯁꯤ ꯐꯥꯎꯕꯗ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯆꯠꯂꯤꯕ ꯂꯤꯛꯂꯝꯁꯤꯗ ꯂꯥꯛꯅꯅꯕ ꯂꯝꯕꯤꯗ ꯌꯥꯝꯕꯅꯁꯨ ꯀꯟꯅ ꯇ꯭ꯔꯦꯅꯤꯡ ꯄꯤꯕꯤꯔꯦ ꯍꯥꯏꯇꯥꯔꯦ ꯏꯆꯥꯈꯣꯏꯅꯁꯨ ꯂꯥꯛꯄꯁꯨ ꯑꯣꯏꯁꯅꯨ ꯁꯤꯡꯃꯩꯊ꯭ꯔꯤꯁꯤꯒꯁꯨ ꯂꯣꯏꯅꯖꯗꯨꯅ ꯑꯗꯨꯝ ꯂꯩꯗꯣꯔꯤꯕꯅꯤ ꯑꯗꯣ ꯌꯥꯝꯕ ꯂꯣꯏꯁꯤꯜꯂꯛꯄꯗ ꯌꯥꯝꯕꯒꯤ ꯊꯃꯣꯏꯗ ꯐꯥꯎꯕ ꯑꯗꯨꯒ ꯃꯅꯤꯄꯨꯔ ꯃꯌꯥꯝꯗ ꯍꯥꯏꯕꯤꯅꯤꯡꯕ ꯃꯦꯁꯦꯖ ꯀꯔꯤ ꯀꯔꯤ ꯂꯩ ꯍꯣꯝꯗ ꯍꯥꯏꯕꯁꯤ ꯐꯅ ꯅꯨꯡꯉꯥꯏꯅ ꯊꯝꯃꯒꯁꯨ ꯅꯨꯡꯉꯥꯏꯕ ꯃꯆꯦꯠ ꯑꯃꯗꯤ ꯑꯗꯨꯝ ꯋꯥꯠꯂꯦ ꯑꯗꯨꯅ ꯈꯨꯟꯅꯥꯏꯁꯤꯒꯤ ꯑꯣꯏꯅ ꯍꯣꯝ ꯍꯥꯏꯕ ꯄꯣꯠꯁꯤ ꯂꯥꯛꯇꯅꯕꯒꯤꯗꯃꯛꯇ ꯑꯍꯜ ꯂꯃꯟꯁꯤ ꯃꯆꯥ ꯃꯁꯨ ꯑꯣꯏꯕꯁꯤꯡꯅ ꯈ꯭ꯋꯥꯏꯗꯒꯤ ꯂꯨꯅ ꯇꯧꯅ ꯊꯝꯃꯤꯟꯅꯁꯤ ꯍꯥꯏꯕ ꯑꯍꯥꯟꯕ ꯃꯦꯁꯦꯖ ꯑꯃ ꯑꯅꯤꯁꯨꯕꯗ ꯍꯣꯝꯁꯤꯗ ꯂꯩꯔꯤꯕꯁꯤ ꯑꯩꯈꯣꯏꯒꯤ ꯇꯥꯃꯣꯅ ꯐꯖꯅ ꯌꯦꯡꯉꯒꯁꯨ ꯑꯋꯥꯠꯄ ꯈꯔꯗꯤ ꯂꯩꯔꯝꯕ ꯌꯥꯏ ꯑꯗꯨꯅ ꯍꯣꯝꯁꯤꯗ ꯀꯔꯤꯒꯨꯝꯕ ꯏꯃꯨꯡꯒꯤ ꯑꯐ ꯅꯨꯡꯉꯥꯏꯕ ꯀꯩꯅꯣꯒꯨꯝꯕ ꯑꯃ ꯂꯥꯛꯄ ꯃꯇꯝꯗ ꯍꯣꯝꯗ ꯀꯔꯤ ꯃꯇꯦꯡ ꯇꯧꯖꯔꯛꯎꯒꯦ ꯍꯥꯏꯕꯒꯤ ꯋꯥꯍꯪꯁꯤ ꯍꯪꯕꯤꯌꯨ ꯑꯗꯨꯒ ꯑꯉꯝꯕ ꯃꯇꯦꯡ ꯈꯔ ꯄꯥꯡꯕꯤꯕꯗꯨꯅ ꯍꯣꯝꯁꯤꯒꯤ ꯍꯥꯏꯕꯗꯤ ꯆꯍꯤ ꯑꯃ ꯂꯦꯡꯗꯅ ꯔꯟ ꯇꯧꯔꯛꯄ ꯍꯥꯏꯕꯁꯤ ꯑꯔꯥꯏꯕ ꯊꯕꯛꯇꯤ ꯅꯠꯇꯕꯅꯤna ꯃꯌꯥꯝꯒꯤ ꯃꯇꯦꯡ ꯌꯥꯝꯅ ꯗꯔꯀꯥꯔ ꯂꯩꯔꯝꯒꯅꯤ ꯑꯗꯨꯒ ꯑꯍꯨꯝꯁꯨꯕꯗ ꯑꯩꯒꯤ ꯊꯕꯛꯁꯤꯒꯤ ꯑꯣꯏꯅ ꯀꯔꯤꯒꯨꯝꯕ ꯑꯗꯣꯝꯅ ꯐꯤ ꯁꯨꯅꯤꯡꯕ ꯂꯩꯔꯒꯗꯤ ꯑꯩꯒꯤ ꯅꯝꯕꯔ ꯍꯧꯖꯤꯛ ꯀꯦꯞꯁꯟꯗ ꯍꯥꯞꯄꯤꯕ ꯑꯩꯒꯤ ꯅꯝꯕꯔꯁꯤꯗ ꯐꯣꯟ ꯇꯧꯕꯤꯔꯛꯎ ꯑꯩ ꯏꯁꯥꯅꯅꯤ ꯄꯥꯏꯔꯛꯀꯗꯣꯏꯁꯦ ꯑꯗꯨꯒ ꯍꯦꯛ ꯅꯣꯡꯉꯥꯟꯕꯗ ꯁꯣꯏꯗꯅ ꯂꯧꯕ ꯂꯥꯛꯆꯒꯅꯤ ꯑꯩ ꯏꯁꯥꯅ ꯂꯥꯛꯀꯅꯤ ꯑꯗꯨꯒ ꯁꯨꯕꯗ ꯅꯣꯡꯃ ꯈꯛꯇꯪ ꯆꯪꯕꯅꯤ ꯑꯗꯨꯒꯍꯦꯛ ꯅꯣꯡꯉꯥꯟꯕꯗꯅ ꯑꯩ ꯏꯁꯥꯅ ꯑꯃꯨꯛ ꯊꯤꯟꯕ ꯂꯥꯛꯀꯅꯤ ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯂꯧꯕ ꯂꯥꯛꯇ꯭ꯔꯕ ꯅꯠꯇ꯭ꯔꯒ ꯑꯩꯅ ꯊꯤꯟꯕ ꯂꯥꯛꯇ꯭ꯔꯕ ꯅꯠꯇ꯭ꯔꯒ ꯁꯨꯕꯗ ꯂꯨꯄꯥ 200 ꯗꯕꯜꯗ 200 ꯀꯤꯡ ꯁꯥꯏꯖꯗ 250 ꯍꯦꯛ ꯄꯤꯗ꯭ꯔꯕ ꯃꯗꯨꯗꯒꯤ ꯄꯩꯁా ꯍꯦꯛ ꯍꯦꯜꯂꯕ ꯃꯅꯤꯄꯨꯔ ꯀ꯭ꯔꯤꯌꯦꯁꯟ ꯂꯩꯔꯤ ꯍꯥꯏꯕꯁꯨ ꯅꯤꯡꯁꯤꯡꯕꯤꯌꯨ ꯃꯅꯤꯄꯨꯔ ꯀ꯭ꯔꯤꯌꯦꯁꯟꯗ ꯐꯣꯟ ꯇꯧꯕꯤꯔꯛꯎ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯑꯗꯣꯝꯒꯤ ꯁꯦꯕꯥꯁꯦ ꯑꯩ ꯂꯦꯞꯇꯅ ꯑꯩ ꯍꯤꯡꯉꯤꯕ ꯄꯨꯟꯁꯤ ꯂꯦꯝꯍꯧꯔꯤꯕꯁꯦ ꯑꯗꯨꯝ ꯇꯧꯔꯒ ꯂꯩꯕ ꯐꯪꯖꯒꯦ ꯍꯥꯏꯕꯁꯦ ꯑꯩ ꯃꯌꯥꯝꯗ ꯅꯤꯖꯒꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯌꯥꯝꯕꯅꯁꯨ ꯉꯁꯤ ꯃꯔꯤꯛ ꯆꯨꯝꯕ ꯋꯥꯐꯝ ꯀꯌꯥ ꯑꯃ ꯊꯝꯕꯤꯔꯦ ꯃꯅꯤꯄꯨꯔ ꯀ꯭ꯔꯤꯌꯦꯁꯟ ꯂꯣꯟꯗ꯭ꯔꯤꯁꯨ ꯃꯇꯝ ꯁꯥꯡꯅ ꯁꯤꯡꯃꯩꯊ꯭ꯔꯤꯁꯤꯒꯁꯨ ꯂꯣꯏꯅꯖꯗꯨꯅ ꯂꯥꯛꯄꯅꯤꯅ ꯃꯈꯥ ꯇꯥꯅꯁꯨ ꯉꯁꯤ ꯁꯤꯡꯃꯩꯊ꯭ꯔꯤꯁꯤꯒ ꯂꯣꯏꯅꯖꯗꯨꯅ ꯂꯩꯔꯤꯕ ꯍꯦꯟꯅ ꯅꯛꯅ ꯂꯣꯏꯅꯖꯗꯨꯅ ꯂꯩꯔꯤꯕ ꯀꯣꯡꯕꯒꯤ ꯁꯤꯅꯤꯌꯔ ꯁꯤꯇꯤꯖꯦꯟꯁ ꯍꯣꯝ ꯍꯥꯏꯔ ꯈꯪꯅꯕꯤꯔꯤꯕ ꯀꯣꯡꯕ ꯅꯣꯡꯊꯣꯡꯕꯝ ꯂꯩꯀꯥꯏ ꯂꯩꯕꯤꯔꯤꯕ ꯑꯍꯜꯁꯤꯡꯁꯤꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯒꯤ ꯑꯔꯩꯕ ꯕ꯭ꯂꯥꯡꯀꯦꯠ ꯈꯨꯗꯤꯡꯃꯛ ꯈꯣꯝꯃꯒ ꯄꯨꯕꯤꯔꯒ ꯉꯁꯤꯃꯛ ꯑꯩꯈꯣꯏ ꯑꯍꯜꯁꯤꯡꯁꯤꯒꯤ ꯁꯦꯕꯥ ꯑꯣꯏꯅ ꯃꯣꯠꯀꯦꯔꯥ ꯑꯗꯩꯗꯤ ꯅꯥꯟꯒꯦꯔꯥ ꯑꯗꯨꯝꯕ ꯊꯤꯗꯅ ꯏꯌꯥꯝꯕꯁꯤꯅ ꯑꯍꯟꯁꯤꯡꯁꯤꯒꯤ ꯁꯦꯕꯥ ꯇꯧꯒꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟꯗ ꯃꯄꯨꯡ ꯐꯥꯅ ꯄꯥꯡꯊꯣꯛꯄꯤꯈꯤꯕ ꯂꯣꯏꯅꯅ ꯅꯨꯡꯉꯥꯏꯕ ꯄꯥꯎꯗꯝ ꯀꯌꯥꯁꯨ ꯇꯝꯕꯤꯕꯒ ꯂꯣꯏꯅꯅ ꯃꯅꯤꯄꯨꯔ ꯃꯌꯥꯝꯗ ꯑꯅꯧꯕ ꯃꯦꯁꯦꯖ ꯀꯌꯥ ꯑꯃ ꯄꯤꯕꯤꯈꯤꯕ ꯄꯨꯝꯅꯃꯛꯄꯨ ꯑꯩꯈꯣই ꯁꯤꯡꯃꯩꯊ꯭ꯔꯤꯁꯤ ꯃꯥꯏꯀꯩ ꯊꯥꯒꯠ ꯐꯣꯡꯗꯣꯛꯆꯔꯤ ꯂꯣꯏꯅꯅ ꯍꯣꯝ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯌꯥꯝꯕꯅꯁꯨ ꯑꯩꯈꯣꯏ ꯑꯍꯜꯁꯤꯡꯁꯤꯒꯤ ꯁꯦꯕꯥ ꯇꯧꯖꯒꯦ ꯍꯥꯏꯔꯨꯕ ꯃꯇꯝꯗ ꯍꯔꯥꯎ ꯌꯥꯕꯤꯔꯛꯄ ꯌꯥꯝꯕ ꯖꯣꯏꯕꯁꯨ ꯍꯟꯅ ꯊꯥꯒꯠꯆꯔꯤ ꯑꯗꯩꯗꯤ ꯍꯣꯠꯅꯕꯤꯔꯤꯕ ꯄꯨꯝꯅꯃꯛ ꯍꯥꯏꯇꯥꯔꯦ ꯀꯣꯡꯕꯒꯤ ꯑꯣꯜ ꯑꯦꯖ ꯍꯣꯝ ꯑꯁꯤꯒꯤꯗꯃꯛꯇ ꯍꯣꯠꯅꯕꯤꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎ ꯑꯗꯩꯗꯤ ꯏꯌꯥꯝꯕ ꯑꯗꯩ ꯏꯆꯦ ꯃꯌꯥꯝ ꯂꯩꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯄꯨꯁꯨ ꯑꯩꯈꯣꯏ ꯁꯤꯡꯃꯩꯊ꯭ꯔꯤꯁꯤ ꯃꯥꯏꯀꯩꯗꯒꯤ ꯑꯩꯈꯣꯏ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯆꯔꯤ ꯊꯥꯒꯠ ꯐꯣꯡꯗꯣꯛꯆꯔꯤ ꯃꯇꯨꯡꯗꯁꯨ ꯏꯃꯥ ꯏꯕꯦꯜꯁꯤꯡꯁꯤꯒꯤꯗꯃꯛꯇ ꯑꯋꯥꯠ ꯑꯄꯥ ꯀꯌꯥ ꯑꯃ ꯌꯦꯡꯁꯤꯟꯕꯤꯗꯨꯅ ꯂꯩꯕꯤꯒꯅꯤ ꯍꯥꯏꯕꯒꯤ ꯑꯆꯦꯠꯄ ꯊꯥꯖꯕ ꯌꯦꯡꯁꯤꯜꯂꯒꯁꯨ ꯂꯥꯛꯏꯀꯣ ꯑꯋꯥꯠ ꯑꯄꯥ ꯂꯥꯛꯄ ꯃꯇꯝꯗꯁꯨ ꯁꯤꯡꯃꯩꯊ꯭ꯔꯤꯁꯤꯗ ꯍꯥꯏꯐꯦꯠ ꯍꯥꯏꯕꯤꯔꯛꯎ ꯑꯩꯈꯣꯏꯅ ꯉꯝꯗ꯭ꯔꯒꯁꯨ ꯂꯩꯕꯥꯛ ꯃꯤꯌꯥꯝꯗ ꯍꯥꯏꯗꯣꯛꯆꯔꯒ ꯀꯔꯤ ꯇꯧꯕ ꯌꯥꯕ ꯂꯩꯕꯅꯣ ꯍꯥꯏꯕꯗꯨ ꯑꯉꯝꯕ ꯃꯤꯅꯗꯤ ꯄꯥꯡꯕꯤꯔꯛꯀꯅꯤ ꯍꯥꯏꯅ ꯈꯜꯂꯤꯗꯅ ꯑꯗꯨꯃꯥꯏꯅ ꯇꯧꯅ ꯌꯥꯝꯅꯁꯨ ꯑꯩꯈꯣꯏꯗ ꯂꯦꯞꯇꯅ ꯄꯥꯎ ꯄꯤꯕꯤꯔꯛꯎ ꯑꯗꯨꯗꯨꯒ ꯃꯌꯥꯝꯅꯁꯨ ꯀꯣꯡꯕꯒꯤ ꯁꯤꯅꯤꯌꯔ ꯁꯤꯇꯤꯖꯦꯟꯁ ꯍꯣꯝ ꯍꯥꯏꯔ ꯈꯪꯅꯔꯤꯕ ꯃꯐꯝꯁꯤꯒꯤ ꯑꯣꯏꯅ ꯃꯌꯥꯝꯅ ꯀꯔꯤꯒꯨꯝꯕ ꯑꯗꯣꯝꯒꯤ ꯑꯦꯅꯤ ꯐꯪꯁꯟ ꯑꯃ ꯑꯦꯅꯤ ꯄꯥꯔꯇꯤ ꯑꯃ ꯑꯦꯅꯤ ꯗꯦꯕ ꯀꯔꯃꯒꯤ ꯊꯧꯔꯝꯁꯤꯡ ꯊꯣꯛꯄ ꯃꯇꯝꯗ ꯍꯣꯝ ꯑꯁꯤꯗ ꯄ꯭रोग्राम ꯇꯧꯅꯤꯡꯕ ꯑꯍꯜꯁꯤꯡꯁꯤꯒꯤ ꯁꯦꯕꯥ ꯐꯪꯕꯤꯅꯤꯡꯕ ꯑꯦꯅꯤ ꯂꯥꯛꯄꯤꯕ ꯃꯇꯝꯗ ꯁꯤꯡꯃꯩꯊ꯭ꯔꯤꯁꯤꯗꯒꯤ ꯃꯣꯕꯥꯏꯜ ꯅꯝꯕꯔ ꯍꯪꯕꯤꯔꯛꯄ ꯌꯥꯒꯅꯤ ꯑꯩꯈꯣꯏꯅꯁꯨ ꯄꯨꯟꯁꯤ ꯆꯨꯞꯄ ꯍꯥꯏꯇꯥꯔꯦ ꯁꯤꯡꯃꯩꯊ꯭ꯔꯤꯁꯤ ꯂꯩꯔꯤꯈꯩ ꯑꯗꯨꯝ ꯁꯤꯅꯤꯌꯔ ꯁꯤꯇꯤꯖꯦꯟꯁ ꯍꯣꯝ ꯀꯣꯡꯕꯁꯤꯒꯤꯗꯃꯛꯇꯁꯨ ꯑꯗꯨꯝ ꯁꯄꯣꯔꯠ ꯇꯧꯗꯨꯅ ꯂꯩꯖꯒꯅꯤ ꯃꯇꯦꯡ ꯄꯥꯡꯗꯨꯅ ꯂꯩꯖꯒꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤ ꯃꯌꯥꯝꯒꯤ ꯁꯣꯝꯗ ꯊꯝꯖꯕ ꯂꯣꯏꯅꯅ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯃꯌꯥꯝ ꯁꯤꯡꯃꯩꯊ꯭ꯔꯤꯁꯤꯒꯤ ꯄ꯭रोग्राꯝ ꯑꯁꯤ ꯃꯇꯥꯡꯁꯤꯗ ꯂꯣꯏꯁꯤꯟꯖꯅꯕꯒꯤ ꯇꯥꯟꯖꯥ ꯂꯧꯖꯒꯦ ꯃꯌꯥꯝꯕꯨ ꯑꯃꯨꯛꯀ ꯍꯟꯅ ꯏꯀꯣꯛꯅꯣꯟꯅ ꯀꯣꯡꯕ ꯅꯣꯡꯊꯣꯡꯕꯝ ꯂꯩꯀꯥꯏꯗ ꯂꯩꯕꯤꯔꯤꯕ ꯁꯤꯅꯤꯌꯔ ꯁꯤꯇꯤꯖꯦꯟꯁ ꯍꯣꯝꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯃꯨꯛꯀ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ गिफ्ट पीदोरा पिरो 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 गिफ्ट पी वाला बने गिफ्ट तो फंगे ओके गिफ्ट भी बने होंगे माइकई तक
ꯍꯣꯏ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯍꯣꯏ ꯃꯌꯥꯝꯕꯨꯁꯨ ꯑꯩꯈꯣꯏ ꯌꯦꯡꯕꯤꯔꯤꯕ ꯃꯌꯥꯝꯅ ꯉꯁꯤ ꯁꯤꯡꯃꯩꯇ꯭ꯔꯤꯁꯤꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯁꯤꯗ ꯎꯕꯤꯔꯕ ꯃꯇꯨꯡꯗ ꯃꯇꯨꯡ ꯇꯥꯔꯛꯄ ꯀꯌꯥꯗ ꯑꯩꯈꯣꯏ ꯁꯦꯅꯤꯌꯔ ꯁꯤꯇꯤꯖꯦꯟꯁ ꯍꯣꯝ ꯀꯣꯡꯕꯗ ꯃꯇꯦꯡ ꯄꯥꯡꯅꯤꯡꯅꯕꯒꯤ ꯋꯥꯈꯜꯂꯣꯟ ꯄꯣꯛꯍꯟꯅꯕꯒꯤꯗꯃꯛꯇ ꯃꯌꯥꯝꯅꯁꯨ ꯁꯤꯡꯃꯩꯇ꯭ꯔꯤꯁꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯁꯤꯕꯨ ꯇꯉꯥꯏ ꯐꯗꯅ ꯑꯗꯣꯝꯒꯤ ꯇꯧꯐꯝ ꯊꯣꯛꯄ ꯊꯧꯗꯥꯡꯅꯤ ꯈꯟꯅ ꯁꯦꯌꯔ ꯑꯃꯇꯪ ꯇꯧꯕꯤꯔꯝꯃꯨ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤ ꯃꯌꯥꯝꯒꯤ ꯐꯝ ꯊꯝꯖꯕ ꯂꯣꯏꯅꯅ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯁꯦꯅꯤꯌꯔ ꯁꯤꯇꯤꯖꯦꯟꯁ ꯍꯣꯝ ꯃꯌꯥꯝꯅ ꯀꯣꯡꯕꯒꯤ ꯑꯣꯜ ꯑꯦꯖ ꯍꯣꯝ ꯍꯥꯏꯔ ꯈꯪꯅꯔꯤꯕ ꯃꯐꯝ ꯑꯁꯤꯗꯒꯤ ꯑꯉꯝꯕ ꯊꯧꯒꯜ ꯇꯧꯖꯕꯅꯤ ꯃꯌꯥꯝꯅꯁꯨ ꯄꯦꯟꯗꯕ ꯂꯩꯇꯥꯔꯁꯨ ꯄꯦꯟꯊꯣꯛꯄꯤꯌꯨ ꯑꯗꯨꯒ ꯑꯗꯣꯝꯒꯤ ꯃꯥꯏꯀꯩꯗꯒꯤ ꯀꯔꯝꯕ ꯃꯇꯦꯡꯁꯤꯡ ꯇꯧꯕꯤꯕ ꯉꯝꯕꯅꯣ ꯍꯥꯏꯕꯗꯨꯁꯨ ꯁꯤꯡꯃꯩꯇ꯭ꯔꯤꯁꯤꯗ ꯇꯥꯟꯅꯕꯤꯔꯛꯎ ꯑꯉꯝꯕ ꯃꯇꯦꯡ ꯄꯥꯡꯖꯒꯦ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤ ꯃꯌꯥꯝꯒꯤ ꯐꯝ ꯐꯣꯡꯗꯣꯛꯆꯕ ꯂꯣꯏꯅ ꯂꯥꯏꯚ ꯑꯁꯤ ꯂꯣꯏꯁꯤꯟꯖꯒꯦ ꯃꯌꯥꯝꯕꯨ ꯑꯃꯨꯛꯀ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ